I'm from Zari, the Nagrips Impact Nisney, Raj Nongthombam, Manung Hutna, Saturday Night Show, the Mayambutram Nokcheri. Asigi, Saturday Night Show, Sigi shows to Poro, Bigger guest to see Yamna fashionable, or missing a Makani at the same time. Maki voices is Yamna interesting, Yamna stylized, or Vaduma voice, I'm Kani stylish, or voice, I'm Kani have that. But at the same time, he is a very good soul, Yamna. Ladies and gentlemen, boys and girls, children of all ages, please put it together for very renowned and very own music composer and singer, Oja A.K. Yangoi. Oja A.K. Yangoi, welcome to the show. Okay. Ato mingse A.K. Yangoi haisi A.K. is a question of Akoism Gumbo, Duribra, Yangoi is in a Ming, the Oidumali, Kitang Mingse can explain to you that. Masiki Matang was a video Kojam Nabao. I know say from the thing of Matam Yangoi Nangi Akoijam Akoijam Natran, I Kumbum Kangana, Sita Kalakaida, Dasatan the Gile Gaidas. Akoijam Natra, you ho Harris, Pashagazi, Matamada, I want to extra to one of the people Yagiva. I assume the Akoijam Ganguna, I want Akoijam Lana, I am the toy in Hangado. I nothing at the Masigi Tolabagi, cannot what is the Kaddish hang. Have you? Mamang, I say 1998, a day 99 Sajida in college, Karapa Horpa, Sajita Bingsta, I say Arun Kumar Nalenameva. Arun Kumar Haviti, I know. Hoy might take you with me, I am Pamja Haidar. Arun Kumar, you must see the two crowded party down. Butter the wood, I mean, you sense, don't know why Honora. I know Arun Kumar, I need just Sokota in a lower egg key as a lower. Arun Kumar, must see them below the lower again, AK. I in colors, AK 47 in Mammy, in college. AK is even lower than any Yangoi, no, my Hanba music composer is a Mamanga Arun Gilabagi, or in Kaglego, or in Marta, Hazer, any AK Yangoi Ton by Matanga, Tamanana, Hamba, Moma Mancreva, says in a music composer, Halanato, Dapilugi, Pagi Studio, Salaga, say Yetona, who was a sorry to Dona 2 minutes later, music composer to Haidar, at Matamda Mingi Tadi Tadrova. Tado Kari Taji comes, I think I'm to the color. I know Yangoi is a guardian senior. I in college Yangoi is some Iwakanda, some Mangoi, how Adam Yangoi is Ninjang labor. And the Yangoi is some Tiraganda. A young boy spit guy, and I don't miss Hawongi. Posamo, the dynamacy, AK Yangoi, AK 47 guy. I should got level. I see Masito, the Asian being Jimiana, Kangabu, Dragon color. I don't know today any AK Yangoi. A hundred the Arun Kumar, okay, Ming a sing by Havatare, being a dealer, Arun Kumar. You not sick you, then Arun Kumar. Mongjam Mongjam Arun Kumar, a Lepamna, a number one command, Mamang Lakai, there's Mongjam Arun Kumar, and lay at the Jum the Su like I, the Sudum Sanan, Hiraga Sudum Kang. Sanan had to Kang. Okay, Adubu Arun Kumar said the AK or Hrimni, AK Spitzy, normally young now, Nina my Maruziatana, Masika Chanaba Maming, Amasomato, and Hanki, the young creative way by Hetare, the Matandur Sununga, Ahingama, Dumbayad, Makai. Cook the Pirakibadum Lava Mingni, Yangoi, AK Yangoi City, Mayamna, Sega kind of Kana Badum Lava, Isay Lamda, Dum music direction, I'm the singing Lamdo Viriba, Mingamako, or AK Yangoi. Ming has a Ming say, Yamna different over unique way, but Matautai, Nataka Kanjavasi. Isagi and a career experience have been inside the Minkitan different over the Mase, I give Wakalonda Saras, I give Wakalonda some Tinger what I tell. I give some student, I am the Tamza de Amanica Lacote, Moy Maming Jitoana, I know Maming Toana Tola. Okay. I know the tattoo guy in Tola. I laugh with it. I give Mayumdaga cannot be in the Totoro Toka, I never told her, she mean a hang Toan because you knew about Ponella. The man I know some Masiki by Ancient Tickle up with Malam is the fog of a meaning shortcut. Curry, I don't hide the Nungaiba. I am example of what was a sorry the Harga, sorry Sanjamga Harga, Yamnunga.
ꯑꯗꯩ ꯁꯥꯗꯥꯅꯟꯗ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯦꯖꯤ ꯍꯣꯏ ꯑꯗꯩ ꯑꯔꯕꯤꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯃꯣꯏꯁꯨ ꯇꯦꯟ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯨꯃꯥꯏꯅ ꯑꯣꯏꯕꯁꯤꯅ ꯈꯔ ꯍꯦꯟꯅ ꯐꯥꯎꯕ꯭ꯔꯅ ꯑꯩ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯦ ꯑꯣꯀꯦ ꯃꯌꯥꯝꯅꯁꯨ ꯅꯤꯡꯁꯤꯡꯕꯗ ꯅꯨꯡꯉꯥꯏꯕ ꯃꯤꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯣꯀꯦ ꯃꯤꯡꯒꯤ ꯀꯥꯟꯅꯕꯁꯦ ꯑꯗꯨꯋꯥꯏꯗ ꯂꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯃꯤꯡ ꯃꯤꯅ ꯃꯦꯃꯣꯔꯥꯏꯁ ꯇꯧꯕ ꯉꯝꯕ ꯃꯦꯃꯣꯔꯤꯗ ꯊꯝꯕ ꯉꯝꯕ ꯃꯤꯡ ꯑꯣꯏꯕꯁꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯇꯥꯛꯄꯤꯈ꯭ꯔꯦ ꯂꯝꯁꯦ ꯑꯩꯈꯣꯏ ꯋꯥꯍꯦꯡ ꯈꯨꯃꯟꯗꯒꯤꯅꯦꯗꯅ ꯑꯗꯨꯒ ꯌꯨꯝꯅꯥꯛꯁꯤꯅ ꯃꯣꯡꯖꯝꯅꯦꯗꯅ ꯑꯗꯣ ꯈꯤꯇꯪ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯆꯥꯏꯜꯍꯨꯗꯇ ꯑꯩꯈꯣꯏ ꯐ꯭ꯂꯥꯁꯕꯦꯛꯇ ꯈꯤꯇꯪ ꯆꯠꯃꯤꯟꯅꯔꯒ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯀꯔꯝꯕ ꯏꯃꯨꯡꯗ ꯍꯧꯔꯛꯈꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯃꯥꯏꯅ ꯇꯧꯔꯛꯄ ꯏꯁꯩ ꯇꯝꯕ ꯈꯣꯠꯄ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕ ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯋꯥꯔꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯑꯩꯁꯦ ꯑꯩꯅ ꯆꯍꯤ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯁꯦ ꯏꯁꯩꯁꯤꯗ ꯄꯥꯛꯁꯛꯇ ꯁꯛ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯄꯨ ꯑꯩꯒꯤ ꯏꯄꯥ ꯄꯣꯛꯄ ꯏꯄꯨꯁꯦ ꯁꯤꯁꯤꯅ ꯃꯩꯇꯩ ꯄꯨꯡꯒꯩ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯏꯙꯧꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯙꯧ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯂꯩꯔꯝꯃꯦ ꯏꯙꯧꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯊꯤꯕꯗꯨ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯄꯨꯅꯁꯨ ꯑꯩꯉꯣꯟda ꯄꯨꯡꯒ ꯌꯩꯔꯒ ꯇꯝꯕꯤꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯖꯒꯣꯏꯒ ꯁꯥꯍꯟꯕꯤ ꯈꯣꯠꯄꯤ ꯑꯗꯨꯝꯕꯒꯤ ꯑꯗꯨꯝ ꯈꯒ ꯑꯩꯉꯣꯟꯗ ꯁꯨꯝ ꯈꯒꯗꯤ ꯂꯩꯕ ꯏꯍꯨꯜꯁꯦ ꯑꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯍꯩꯖꯤꯡꯄꯣꯠ ꯃꯇꯝ ꯑꯃꯗꯗꯤ ꯍꯩꯖꯤꯡꯄꯣꯠꯇ ꯃꯥꯏꯛꯁꯦ ꯌꯥꯝ ꯈꯣꯡꯅꯔꯝꯃꯦꯕ ꯑꯩ ꯃꯥꯏꯛ ꯈꯣꯡꯕꯝꯗꯇ ꯑꯗꯨꯝ ꯁꯪ ꯂꯩꯔꯝꯃꯤ ꯏꯃꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯗꯦꯅ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯥꯅ ꯐꯨꯕꯗ ꯑꯗꯩ ꯃꯥꯏꯛ ꯍꯦꯛ ꯈꯣꯡꯉꯕ ꯑꯩ ꯃꯥꯏꯛ ꯃꯐꯝꯗ ꯆꯦꯟꯗꯣꯏꯅꯦꯕ ꯑꯗꯒꯤ ꯁꯤꯅꯦꯃꯥ ꯍꯦꯛ ꯀꯥꯞꯄꯛꯄ ꯁꯤꯅꯦꯃꯥ ꯃꯐꯝꯗꯨꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯍꯦꯛꯇ ꯆꯦꯟꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅ ꯏꯁꯩꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯈꯒ ꯄꯥꯝꯖꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯀꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯁꯥꯏꯇ꯭ꯔꯝ ꯀꯩꯅꯣꯁꯦ ꯊꯤꯜꯂꯝꯃꯦ ꯑꯗꯨꯁꯦ ꯑꯩꯅ ꯃꯥꯒꯤ ꯁꯣꯜꯁꯤꯡꯁꯦ ꯂꯧꯔꯒ ꯑꯩꯅ ꯗ꯭ꯔꯝꯒ ꯁꯦꯝꯃꯒ ꯇꯧꯔꯀꯥꯟꯗ ꯑꯩ ꯊꯤꯟꯕ ꯈꯣꯡꯕ ꯑꯗꯒꯤ ꯀꯝꯄꯣꯁ ꯇꯧꯕ ꯑꯁꯨꯝꯕ ꯗꯤꯖꯥꯏꯟꯁꯦ ꯑꯩꯉꯣꯟꯗ ꯈꯒ ꯑꯗꯨꯝ ꯌꯥꯎꯖꯔꯛꯄꯖꯥꯠꯅꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯍꯩꯔꯨꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯩꯅ ꯍꯣꯠꯅꯖꯕꯗꯨꯒꯤ ꯈꯔ ꯈꯤꯇꯪ ꯐꯪꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯈꯜꯂꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯗum khara wana hausi su dum wari karam kan nungai rak teno khali ni adum wari menaba thungdaba ai pabudi akhoi gi LP school gi kano headmaster ne ba adigi imana adum housewife oina adum le okay ima pabung gi mingsu ai haijarake ai gi pa gi mingna mongjam ibol adigi imana mongjam mongbi bimola adigi ai sinau manga poe ai isan ping khag yawe aina khwai han imung sigi tabak pu se aina adum mapung aina aina han ni na chak thong dei gei ai chak thong su dum hai haibdi imana wara kan aina dum mayam dugi thong ko pa phau su ba hai adum hai da khunggang gi oi gi thabeng hang loi tawe hai loi tawe sampau koi ba hai mauja gi sampau koi ba hai hon phoi ba hai de gi nga pha ba phajana hai akhoi na leibe area dugi nakan adum loktak adum sing hai da adai sum adumaina hora kan ai san jam loirame sanje loina aina khallaba masi paisa je tungjel laga aina khitang chauraga ai kolkata da matam da recording je kolkata gumba da tawi khole ana matam da taba hanjing haina bade tabde ai je amtang di record ti tawge je aina pingi de dum khan greba class 6 7 sai karak padi dum khallaga adigi akoi lekai da nambon ji da khwai matam da aina kuidri da chawkhali je akoi matam da lambi yam phatte akoi lambi je lambi hujik su dum hausin khara fare farni khala re amung phattabi tawri ne mafam je imphal de gi kilometer 20 mukti chatlaga yamna khutong cha da mafam ama oi ba haitare aseng baidi akoi se nambon laiton jam dagi amu hong ko na okay farm tawgi matam ji ahan jing sina dum lam khara hang ba thira ga haitare aseng badi nambon laiton jam dagi ne ba akoi se akoi horok kham je adumain tawragana ai haura kanta aina school gi life ju adum matam du da oja jing isai adum pama ju ai isai chung chak saklakte kari gi no khangde aduga isai mayam da ju khangan da ba school da oja da ari imana basing ju khangan gi khangan de ai isai pame ji chung khangan gi de ai khanjaba onkhak lei aina aduga isai sakpa je khakta na te ba aina adum pama je surje pale adu ngasi uda isai phadi phai adu ta ju manipur gi ahan singi adigi hindi gi atoba english gi isai jing ai mapung phana isai am da phade phade aina compose tor kha je natana mapung phana taru de aina matam na ta je music gi drum thilliba adigi manung da khong iba jantra je adum bai ta bi haina bi adum la instrument da su am thawai yor pai thawai adu da adum taraga la ga isai mek je ta phau da adigi adumaina adugi fibam se la kan da
ꯑꯩꯅ ꯋꯥꯔꯤꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯁꯥꯡꯗꯦꯅꯦꯀꯣ ꯁꯥꯔ ꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯍꯧꯔꯛ ꯑꯗꯨꯋꯥꯏ ꯏꯁꯩꯒꯤ ꯌꯥꯝ ꯄꯥꯝꯃꯛꯄ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯂꯩꯕ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯁꯤꯡꯒꯔ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯈꯤꯕꯁꯦ ꯑꯣꯖꯥ ꯑꯦꯀꯦꯒꯤ ꯀꯅꯥ ꯑꯣꯏꯕꯤꯈꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯇꯥꯕꯁꯦ ꯑꯣꯖꯥ ꯖꯣꯏ ꯀꯨꯃꯥꯔꯁꯦ ꯐꯖꯅ ꯃꯥ ꯂꯩꯕꯥꯛ ꯈꯨꯟꯖꯣꯏ ꯀꯨꯃꯥꯔꯁꯦ ꯏꯁꯩ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯥꯅ ꯁꯛꯄꯁꯦ ꯑꯩ ꯌꯥꯝ ꯇꯥꯏ ꯑꯗꯩ ꯑꯣꯖꯥ ꯁꯅꯥꯇꯣꯟꯅ ꯁꯛꯄ ꯏꯁꯩ ꯇꯥꯏ ꯈꯔ ꯍꯥꯔꯠ ꯑꯣꯏꯕꯗ ꯑꯗꯒꯤ ꯍꯤꯟꯗꯤꯔꯣꯝꯒꯤ ꯇꯥꯔꯒ ꯃꯣꯍꯝꯃꯗ ꯔꯥꯐꯤꯒꯤ ꯑꯗꯨꯝ ꯇꯥꯏ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯃꯈꯜ ꯁꯨꯅ ꯑꯗꯨꯝ ꯇꯥꯔꯦ ꯍꯤꯟꯗꯤꯔꯣꯝꯒꯤꯗꯤ ꯑꯗꯨꯝ ꯇꯥꯔꯦ ꯏꯃꯥ ꯂꯇꯥꯁꯨ ꯌꯥꯝ ꯇꯥꯏ ꯃꯥꯒꯤ ꯌꯥꯝ ꯃꯦꯂꯣꯗꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩ ꯁꯨꯝꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯒꯦ ꯀꯥꯏ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯇꯝꯗꯨꯗ ꯕꯣꯝꯕꯦ ꯀꯥꯏ ꯑꯩꯅ ꯕꯣꯝꯕꯦꯗ ꯑꯝꯇꯪ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯄꯩꯁꯥ ꯄꯥꯏꯗꯕ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯔꯣꯏꯗꯧꯕꯅꯤꯗ ꯀꯥꯏꯗꯤ ꯑꯗꯨꯝ ꯈꯜꯂꯒ ꯆꯠꯅꯤꯡꯕꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕꯁꯦ ꯃꯤꯊꯨꯟꯒ ꯀꯨꯝꯕ ꯑꯗꯒꯤ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ 90s ꯀꯤ ꯑꯗꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯌꯥꯝ ꯄꯥꯝꯕꯗꯤ ꯑꯣꯏꯒꯤ ꯑꯗꯨꯀꯥꯟꯗ ꯆꯪꯆꯠꯇ ꯃꯤꯁꯦ ꯅꯤꯡꯕ ꯊꯨꯡꯗꯕ ꯉꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯦ ꯑꯩꯁꯨ ꯑꯗꯨꯝ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯩꯅ ꯈꯤꯇꯪ ꯈꯟꯖꯕꯗꯨ ꯈꯤꯇꯪ ꯐꯪꯕꯩ ꯋꯥꯅꯤ ꯑꯩ ꯄꯦꯟꯗꯕ ꯌꯥꯝ ꯂꯩ ꯑꯗ ꯏꯃꯥ ꯕꯕꯥꯅ ꯑꯩꯅ ꯏꯁꯩ ꯄꯥꯝꯃꯦꯁꯨ ꯃꯣꯏ ꯈꯪꯗꯕ ꯑꯩꯅꯁꯨ ꯍꯥꯏꯗꯣꯛꯇꯕ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯂꯩꯇꯕ ꯂꯥꯏꯔꯕꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯏꯁꯩ ꯅꯝꯒꯤꯁꯨ ꯑꯩ ꯐꯅ ꯀꯨꯏ ꯍꯥꯏꯗꯦ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛꯁꯤꯒꯤ ꯆꯤꯡꯉꯥꯝꯈꯥꯗꯒꯤ ꯑꯩ ꯃꯥꯝꯃ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗ ꯗꯥꯏꯔꯤꯒꯤ ꯇꯧꯕꯒꯤ ꯂꯥꯛꯄ ꯗꯥꯏꯔꯤ ꯐꯥꯔꯝ ꯇꯧꯕꯒꯤ ꯂꯥꯛꯄꯁꯤꯗ ꯊꯦꯡꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯏꯁꯩ ꯄꯥꯝꯃꯦꯁꯦ ꯈꯪꯕꯗꯒꯤ ꯃꯣꯏꯅ ꯑꯩꯁꯦ ꯂꯝꯕꯤ ꯒꯥꯏꯗꯂꯥꯏꯟ ꯑꯩꯉꯣꯟꯗ ꯄꯤꯕꯤꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯂꯩꯀꯥꯏ ꯑꯩ ꯏꯟꯗꯣꯝꯆꯥ ꯑꯩꯒꯤ ꯍꯦꯛ ꯑꯩꯒꯤ ꯑꯗꯩ ꯈꯨꯔꯥꯇꯣꯟ ꯀꯔꯤ ꯀꯔꯥ ꯂꯩꯔꯤꯕ ꯑꯩ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯁꯤꯡ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯔꯦ ꯑꯗꯨꯝ ꯑꯩ ꯏꯁꯩ ꯄꯥꯝꯃꯦꯕ ꯈꯪꯕ ꯀꯥꯡꯕꯨ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯀꯣꯂꯦꯖꯇꯤ ꯀꯥꯏꯗ ꯀꯥꯕꯤꯔꯤꯕ ꯑꯩꯁꯦ ꯃꯌꯥꯏꯂꯝꯕꯤ ꯏꯁꯩꯁꯤ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯂꯥꯏꯔꯤꯛꯇ ꯁꯣꯏꯔꯤꯅꯤꯀꯣ ꯑꯃꯨꯛ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯑꯩꯈꯣꯏ ꯏꯄꯥꯅ ꯄꯩꯁꯥꯁꯦ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯇꯝꯅꯕꯅꯦꯅ ꯑꯩ ꯃꯇꯝꯁꯤꯗ ꯄꯩꯁꯥꯁꯦ ꯄꯤꯔꯦ ꯑꯩꯅ ꯇꯨꯃꯤꯟꯅ ꯀꯣꯂꯦꯖ ꯀꯥꯗꯕ ꯖꯒꯥ ꯊꯤꯔ ꯃꯌꯥꯏꯂꯝꯕꯤ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯀꯥꯗꯅ ꯏꯁꯩ ꯇꯝꯕ ꯆꯠꯅꯕ ꯌꯥꯅꯕꯅ ꯀꯣꯛꯁꯦ ꯍꯣꯠꯂꯒ ꯏꯁꯩꯗꯤ ꯀꯥꯏꯗ ꯇꯝꯕꯤꯗꯣꯏꯅꯣ ꯏꯁꯩꯁꯦ ꯇꯝꯕꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯐꯥꯔꯁ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯥꯝꯃꯁꯤꯅ ꯇꯥꯛꯑꯀꯥꯟꯗ ꯏꯌꯥꯝꯕ ꯍꯦꯔꯣꯕꯤꯅ ꯃꯇꯝꯁꯤꯗ ꯃꯍꯥꯕꯔꯠ ꯕꯤꯅ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯑꯗ ꯃꯣꯏꯗ ꯏꯌꯥꯝꯕ ꯍꯦꯔꯣꯕꯤꯁꯤꯅ ꯇꯧꯔꯒ ꯂꯝꯖꯤꯡꯕꯤꯔꯒ ꯑꯣꯖꯥ ꯍꯥꯏꯃꯣ ꯁꯔꯃꯗ ꯈ꯭ꯋꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯏꯁꯩ ꯇꯝꯕ ꯆꯠꯂꯦ ꯑꯗꯣ ꯃꯉꯣꯟꯗ ꯌꯥꯝ ꯀꯨꯏꯅ ꯆꯠꯈꯤꯗꯦ ꯑꯩꯅ ꯀꯥꯎꯁꯨ ꯀꯥꯎꯔꯝꯃꯒꯅꯤ ꯑꯣꯖꯥꯗꯨꯅꯗꯤ ꯆꯍꯤ ꯊꯥ ꯑꯃ ꯑꯅꯤꯒꯨꯝꯕꯗꯪ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯁꯦ ꯍꯥꯟꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯀꯝꯄꯣꯖ ꯏꯁꯥꯅ ꯇꯧꯖꯕ ꯏꯁꯩꯁꯤ 50-60ꯒꯤ ꯃꯊꯛꯇ ꯀꯝꯄꯣꯖ ꯇꯧꯔꯒ ꯑꯩꯅ ꯃꯧꯖꯥꯒꯤ ꯇꯦꯞ ꯑꯣꯗꯤꯑꯣꯒꯤ ꯔꯦꯀꯣꯔꯗꯁꯤꯗ ꯇꯧꯁꯜꯂꯒ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯊꯝꯃꯦꯕ ꯏꯁꯩ ꯅꯝꯗꯦꯅꯦꯅ ꯑꯗꯨꯒ ꯃꯇꯝꯗꯨꯗ GBSꯇ ꯏꯌꯥꯝꯕ ꯍꯦꯔꯣꯕꯤꯁꯤꯅ ꯇꯧꯔꯀꯥꯟꯗ 2001ꯗ ꯑꯩ ꯔꯦꯀꯣꯔꯗ ꯇꯧꯋꯦ ꯃꯇꯝꯁꯤꯗ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏ ꯍꯣꯏ ꯑꯗꯨꯗꯒꯤ ꯗꯤꯅꯦꯁ ꯍꯣꯏ ꯃꯣꯏꯒꯤ ꯅꯪꯅ ꯀꯦꯕ ꯀꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯤ ꯅꯝ ꯂꯩꯔꯝꯃꯦꯕ GBSꯇ ꯑꯗ GBSꯇ ꯂꯩꯔꯝꯃꯤꯁꯤꯅ ꯃꯌꯥꯏꯂꯝꯕꯤ ꯀꯣꯂꯦꯖꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯣꯖꯥ ꯁꯨꯁꯤꯂꯥ ꯃꯣꯏꯒꯤ ꯑꯣꯖꯥ ꯁꯨꯁꯤꯂꯥꯁꯤꯁꯨ ꯃꯌꯥꯏꯂꯝꯕꯤ ꯀꯣꯂꯦꯖ ꯇꯧꯕ ꯑꯗꯩ ꯍꯥꯟꯅꯁꯨ ꯈꯪꯅꯕ ꯃꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯩ ꯇꯥꯃꯣ ꯑꯁꯨ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯃꯣꯏ ꯃꯌꯥꯝꯅ ꯑꯩ ꯃꯇꯝꯗꯨꯗ ꯏꯁꯩ 10 ꯈꯛ ꯅꯝꯈꯤ ꯑꯔꯨꯟ ꯀꯨꯃꯥꯔꯁꯤꯗ ꯕꯥꯔꯨꯅꯤꯒꯤ ꯑꯍꯤꯡ ꯑꯅ ꯃꯤꯡ ꯊꯣꯜꯂꯒ ꯑꯩꯅꯦ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯑꯣꯏꯅ 10 ꯑꯩꯅꯦ ꯔꯣꯁꯤꯕꯤꯅꯥꯅꯦ ꯑꯄꯨꯟꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯁꯣꯅꯥꯂꯤ ꯃꯨꯈꯔꯖꯤꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯏꯁꯩ 10 ꯅꯝꯃꯦ ꯕꯥꯔꯨꯅꯤꯒꯤ ꯑꯍꯤꯡ ꯍꯥꯏꯅ ꯕꯥꯔꯨꯅꯤꯒꯤ ꯑꯍꯤꯡ ꯑꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯈꯔ ꯑꯗꯨꯝ ꯈꯪꯉꯦ ꯏꯁꯩ 10ꯗꯨꯗꯤ ꯏꯁꯩꯀꯌꯥ ꯏꯁꯥꯒꯤ ꯌꯥꯎꯕꯤꯈꯤ ꯏꯁꯩ 10ꯁꯤ ꯏꯁꯩ 10ꯃꯛ ꯂꯣꯏ ꯌꯥꯎꯋꯦ ꯃꯣꯏꯒ ꯗꯨꯋꯦꯠ ꯁꯛꯄꯁꯨ ꯌꯥꯎꯗꯣꯏꯅꯤ ꯗꯨꯋꯦꯠ ꯁꯛꯄꯁꯨ ꯌꯥꯎꯏꯅꯦ ꯏꯁꯩ 3 ꯑꯃ ꯗꯨꯋꯦꯠ ꯁꯛꯑꯦ ꯑꯇꯩꯉꯩꯅ ꯁꯣꯂꯣ ꯃꯇꯝꯗ 10 ꯅꯝꯕꯤ ꯆꯠꯅꯔꯝꯃꯦꯕ ꯁꯥꯏꯠ A ꯁꯥꯏꯠ B ꯁꯥꯏꯠ A B ꯑꯗꯨꯗꯒꯤ 10ꯁꯤ ꯅꯝꯃꯒꯅ ꯑꯩ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯛꯈꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯗꯒꯤ ꯏꯅꯥꯎꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯄꯥꯗ ꯍꯥꯏ ꯀꯥꯟꯗ ꯄꯩꯁꯥ ꯃꯇꯝꯗꯨ ꯂꯩꯇꯕꯅꯤ나 ꯑꯗꯨꯒꯤ ꯅꯝꯅꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯏꯄꯥ ꯌꯥꯝ ꯋꯥꯈꯤ ꯑꯩꯒꯤ ꯏꯟꯗꯣꯝꯆꯥꯁꯨ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯒ ꯅꯝꯗꯅꯗꯤ ꯅꯝꯃꯦ ꯑꯗꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯥꯃꯣ ꯑꯁꯨꯅꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯈꯤ ꯅꯝꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯃꯈꯥ ꯇꯥꯅ ꯏꯁꯩ ꯅꯝꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯩꯔꯒ ꯏꯁꯩꯁꯦ ꯐꯣꯡꯈ꯭ꯔ ꯃꯇꯨꯡ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯍꯧꯖꯤꯛꯅ ꯃꯍꯩꯀꯣꯜꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯗꯥꯖꯤꯠꯅꯦ ꯑꯣꯖꯥ ꯁꯥꯝ ꯁꯔꯃꯅꯦ ꯑꯗꯒꯤ ꯃꯣꯏꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯁꯦ ꯊꯤꯕ ꯂꯥꯛꯄꯅꯦꯕ ꯌꯨꯝꯗ
ꯑꯩꯅ ꯎꯆꯦꯛ ꯉꯥꯏꯉꯩꯁꯤꯗ ꯑꯩ ꯏꯁꯩ ꯇꯣꯛꯑꯒꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯇꯣꯛꯑꯒꯦ ꯏꯁꯩ ꯇꯝꯕꯁꯨ ꯆꯠꯇ꯭ꯔꯦ ꯂꯣꯏꯅ ꯂꯩꯔꯀꯥꯟꯁꯤꯗ ꯃꯣꯏꯅ ꯐꯤꯂꯝ ꯈꯛ ꯁꯧ ꯂꯥꯛꯑꯣꯅ ꯄꯜ ꯑꯃꯅꯥꯅ ꯁꯧ ꯂꯥꯎꯅ ꯀꯧ ꯂꯥꯛꯑꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯀꯥꯏ ꯇꯧꯕꯗ ꯗꯤꯅꯦꯁꯀ ꯄꯨꯁꯄꯥꯔꯥꯅꯤ ꯁꯛꯄ ꯁꯤ ꯏꯁꯩꯁꯦ ꯑꯩꯉꯣꯟꯗ ꯁꯧ ꯂꯥꯎꯅ ꯀꯧꯋꯦ ꯑꯩꯁꯦ ꯃꯇꯝꯗꯨꯗꯁꯨ ꯏꯟꯈꯠꯂꯛꯄꯩ ꯎꯔꯤꯡ ꯉꯥꯏꯗꯅ ꯖꯣꯀꯤꯡ ꯈꯨꯝꯖꯤꯜꯂꯒ ꯑꯩ ꯂꯩꯔꯦ ꯑꯁ ꯑꯣꯖꯥ ꯑꯩꯗꯤ ꯏꯁꯩ ꯇꯣꯛꯑꯦ ꯑꯩꯗꯤ ꯁꯛꯆꯔꯣꯏ ꯃꯣꯏꯅ ꯂꯥꯛꯏꯁꯤꯅ ꯑꯩꯒꯤ ꯏꯁꯩ ꯕꯥꯔꯣꯅꯤꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯩꯁꯦ ꯐꯤꯂꯝꯁꯦ ꯁꯛꯅꯕꯅ ꯀꯧꯕ ꯂꯥꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯁꯍꯧꯗ꯭ꯔꯦ ꯁꯛꯇ꯭ꯔꯦ ꯑꯩ ꯈꯅꯥꯎꯁꯨ ꯌꯥꯗꯦ ꯁꯛꯑꯔꯣꯏꯅ ꯑꯗꯣ ꯅꯪ ꯃꯊꯪꯒꯤ ꯅꯦꯛꯁ ꯐꯤꯂꯝꯗꯗꯤ ꯅꯪ ꯑꯃꯗꯤ ꯁꯛꯎꯀꯣꯅ ꯍꯥꯏꯔꯦ ꯀꯧꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯨꯔꯗ ꯉꯥꯎꯖꯕꯤꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯀꯩꯀꯨꯒ ꯖꯥꯃꯨꯡ ꯀꯩꯀꯨꯒ ꯑꯗꯨꯗꯒꯤ ꯁꯣꯅꯤꯌꯥꯒ ꯀꯨꯝꯕꯅꯦ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯉꯥꯎꯖꯕꯤꯅ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯐꯤꯂꯝꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯁꯄꯥꯔꯥꯅꯤꯒ ꯑꯩꯒ ꯑꯣꯀꯦ ꯑꯍꯥꯟꯕ ꯏꯁꯩ ꯑꯗꯨꯗ ꯁꯛꯈꯤ ꯑꯣꯀꯦ ꯑꯍꯥꯟꯕ ꯐꯤꯂꯝꯒꯤ ꯏꯁꯩ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯗꯨ ꯁꯛꯇ꯭ꯔꯤꯉꯩꯗ ꯁꯥꯏꯠ ꯑꯦ ꯕꯤ ꯑꯅ ꯃꯇꯝ ꯑꯃꯗ ꯀꯦꯁꯦꯠ ꯆꯦꯟꯅꯔꯤꯉꯩꯗ ꯃꯗꯨꯒꯤ ꯏꯁꯩ ꯕꯥꯔꯨꯅꯤꯒꯤ ꯑꯍꯤꯡ ꯍꯥꯏꯗꯅ ꯃꯗꯨꯗ ꯁꯣꯂꯣ ꯑꯍꯨꯝ ꯑꯗꯒꯤ ꯑꯇꯩ ꯇꯔꯦꯠ ꯑꯃ ꯗꯨꯋꯦꯠꯇ ꯁꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯣꯂꯣ ꯏꯁꯩ ꯃꯌꯥꯝꯗꯨꯗꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯗꯨꯋꯦꯠꯇꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯉꯁꯥꯏ ꯑꯣꯖꯥ ꯃꯌꯥꯝꯅ ꯊꯤꯕ ꯂꯥꯛꯏꯁꯤ ꯑꯦ ꯀꯦ ꯌꯥꯡꯒꯣꯏꯁꯦ ꯀꯔꯥꯏ ꯂꯩꯔꯦ ꯑꯗꯨ ꯃꯇꯝꯗ ꯑꯦ ꯀꯦ ꯌꯥꯡꯒꯣꯏꯁꯦ ꯊꯣꯟꯕꯤꯈ꯭ꯔꯕ ꯊꯣꯟꯗꯦ ꯊꯣꯟꯗ꯭ꯔꯤꯀꯣ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯗꯨꯝ ꯂꯩ ꯑꯔꯨꯟ ꯀꯨꯃꯥꯔ ꯊꯤꯕ ꯂꯥꯛꯈꯤꯕꯒꯤ ꯂꯥꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯈꯤꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯏꯁꯩꯅ ꯍꯥꯏꯔꯤꯕ ꯕꯥꯔꯨꯅꯤ ꯑꯍꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯏꯁꯩ ꯑꯣꯏꯅ ꯈꯟꯕꯤꯈꯤ ꯏꯁꯩꯁꯤꯗ ꯑꯩꯒꯤ ꯉꯁꯥꯏ ꯄꯟꯖꯍꯧꯗ꯭ꯔꯦ ꯃꯌꯦꯛ ꯏꯕꯁꯦ ꯑꯩꯒꯤ ꯑꯪꯀꯜ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯑꯅꯝꯕ ꯂꯣꯏ ꯏꯌꯦꯕ ꯏꯌꯥꯝꯕ ꯁꯅꯥꯇꯣꯟ ꯖꯨꯅꯥꯝꯅ ꯃꯇꯝꯁꯤꯗ ꯕꯥꯔꯨꯅꯤꯒꯤ ꯑꯍꯤꯡꯁꯦ ꯇꯥꯏꯇꯜ ꯊꯣꯜꯂꯤꯕ ꯏꯁꯩꯁꯦ ꯃꯥꯅ ꯏ ꯑꯁꯦꯡꯕꯗꯤ ꯁꯤꯒꯤ ꯏꯁꯩꯁꯤꯗꯒꯤ ꯑꯅꯝꯕ ꯀꯧꯕ ꯂꯥꯛꯄ ꯑꯣꯀꯦ ꯑꯗꯨꯗꯤ ꯕꯥꯔꯨꯅꯤꯒꯤ ꯑꯍꯤꯡ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯄ ꯍꯧꯈꯤꯕ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯗ ꯁꯛ ꯇꯥꯛꯈꯤꯕ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯉꯁꯤ ꯔꯤꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯔꯝꯕ ꯃꯌꯦꯛꯁꯤꯡ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯃꯌꯦꯛ ꯌꯥꯝ ꯀꯥꯎꯒꯜꯂꯤꯁꯨ ꯍꯥꯏꯕꯅꯤꯅ ꯅꯤꯡꯁꯤꯡꯕ ꯈꯔꯗꯪ ꯁꯛꯄꯤꯕ ꯁꯛꯆꯒꯦ ꯃꯌꯥꯝ ꯁꯣꯏꯈ꯭ꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯣꯏ ꯀꯥꯎꯔꯕꯔꯅꯦ ꯕꯥꯔꯨꯅꯤꯒꯤ ꯑꯍꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯤꯕꯔꯥꯅꯦ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕꯔꯥꯅꯦ ꯅꯪ ꯆꯥꯅꯕꯤ ꯊꯦꯡꯛ ꯌꯨ ꯁꯨꯃꯥꯏꯅ ꯃꯇꯝ ꯁꯛꯄ ꯍꯩꯇ꯭ꯔꯦꯗꯤ ꯍꯧꯖꯤꯛꯀ ꯃꯇꯝꯗꯨꯒꯤ ꯇ꯭ꯔꯦꯟꯗꯨꯒ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯒ ꯍꯥꯟꯅꯒꯤ ꯗꯤꯖꯥꯏꯟꯗꯣ ꯁꯛꯄ ꯃꯇꯝꯗꯨꯒꯤ ꯏꯁꯩ ꯁ꯭ꯇꯥꯏꯜ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯇꯥꯏꯜꯁꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯑꯅꯧꯕ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ immediately ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯐꯥꯔꯁ ꯕ꯭ꯔꯦꯛ ꯍꯥꯏꯕ ꯇꯥꯔꯦ ꯐꯤꯂꯝꯗ ꯐꯪꯕ ꯍꯧꯔꯦ ꯑꯗꯨꯒꯤ ꯐꯤꯂꯝꯒꯤ ꯏꯁꯩꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯈꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯗꯨꯝ ꯑꯣꯏꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯈꯤ ꯄꯣꯄꯨꯂꯔ ꯑꯣꯏ ꯃꯇꯝꯗꯨꯗ ꯏꯁꯩꯁꯦ ꯄꯣꯄꯨꯂꯔ ꯑꯣꯏꯔꯒ ꯏꯁꯩꯁꯤꯗꯤ ꯐꯥꯎꯕ ꯃꯤꯅꯗꯤ ꯄꯥꯝꯅꯕ ꯑꯩꯅꯗꯤ ꯁ꯭ꯇꯦꯖ ꯆꯠꯄꯗꯤ ꯏꯀꯥꯏꯕ ꯑꯩꯗꯤ ꯃꯥ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯜꯂꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯏꯀꯥꯏꯔꯤꯁꯤꯅꯦ ꯑꯗꯨꯒ ꯈꯨꯠ ꯈꯟꯗꯅ ꯈꯥꯡꯉꯦ ꯑꯣꯀꯦ ꯑꯍꯥꯟꯕ ꯐꯤꯂꯝꯒꯤ ꯏꯁꯩꯁꯤꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯌꯨ ꯑꯗꯨ ꯁꯛꯂꯛꯀꯦ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯉꯥꯎꯖꯕꯤ ꯁꯨꯝꯍꯠꯄ ꯁꯨꯔꯗ ꯉꯥꯎꯖꯕꯤ ꯋꯥꯈꯜ ꯅꯪꯅ ꯀꯔꯤ ꯇꯥꯔꯒ ꯑꯗꯨꯝ ꯑꯍꯟꯁꯤꯡꯅꯗꯤ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯃꯇꯦꯛ ꯑꯣꯏꯅ ꯁꯛꯆꯒꯦ ꯁꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯃꯇꯝꯗꯨꯗ ꯑꯣꯀꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯐꯥꯎ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯀꯧꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨ ꯁꯛꯄꯗ ꯎꯗꯨꯅꯇ ꯂꯩꯔꯦ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯁꯤꯒꯤ ꯏꯁꯩꯁꯤꯁꯨ ꯑꯗꯨ ꯐꯤꯂꯝꯗꯨꯁꯨ ꯑꯃꯨꯛ ꯁꯛꯑꯦ ꯑꯣꯀꯦ ꯑꯗꯨꯒ ꯐꯤꯂꯝ ꯑꯅꯤ ꯁꯨꯔꯗ꯭ꯔꯥ ꯁꯨꯕꯗꯨꯗꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯀꯥꯎꯊꯣꯔꯝꯃꯦ ꯑꯣꯀꯦ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯅ ꯁꯛꯄ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯅꯅ ꯑꯗꯨꯒꯤ ꯐꯤꯂꯝꯗꯨꯗ ꯔꯣꯁꯤꯕꯤꯅꯥ ꯏꯆꯦ ꯔꯣꯁꯤꯕꯤꯅꯥꯒ ꯏꯃꯥꯅꯤ ꯗꯨꯋꯦꯠ ꯑꯃꯁꯨ ꯁꯛꯈꯤ ꯏꯁꯩꯗꯨꯗꯤ ꯀꯥꯎꯔꯦ ꯑꯣꯀꯦ ꯐꯤꯂꯝ ꯑꯗꯨꯒ ꯑꯍꯨꯝ ꯁꯛꯑꯦ ꯑꯍꯨꯝ ꯁꯛꯑꯕ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯈꯜꯂꯦ ꯏꯁꯩꯁꯤ ꯁꯛꯑꯀꯥꯟꯗ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯏꯁꯩ ꯑꯣꯖꯥ ꯍꯥꯏꯃꯣꯔꯗ ꯇꯝꯕꯗꯒꯤ ꯑꯩ ꯏꯁꯩꯁꯤ ꯌꯥꯎꯗꯅꯗꯤ ꯑꯩ ꯏꯁꯩ ꯁꯛꯄꯁꯤꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯈꯜꯂꯦ ꯍꯩꯇ꯭ꯔꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯏꯁꯩꯁꯦ ꯑꯩ ꯀꯝꯄꯣꯖ ꯄꯥꯝꯖꯔꯤꯕ ꯄꯣꯠꯇꯣ ꯐꯪꯉꯔꯣꯏꯅ ꯈꯟꯕꯗꯤ ꯑꯩꯁꯦ ꯏꯁꯩꯁꯤ ꯇꯣꯛꯊꯣꯛꯑꯦꯕ ꯏꯁꯩꯁꯤꯗꯤ ꯐꯥꯎꯔꯦ ꯁ꯭ꯇꯦꯖꯗ ꯑꯩꯁꯦ ꯀꯧꯕ ꯂꯥꯛꯑꯦ ꯑꯩ ꯆꯠꯇꯦ ꯑꯗꯨꯒ ꯏꯁꯩ ꯑꯣꯏꯅ ꯐꯥꯎꯖꯕ ꯏꯁꯥꯗꯤ ꯐꯥꯎꯗꯕ ꯑꯗꯨꯗꯒꯤ ꯃꯇꯝꯗꯨꯗ ꯊꯦꯡꯅꯔꯛꯄꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯦꯀꯣꯔꯠ ꯇꯧꯕꯗ ꯑꯣꯖꯥꯁꯤꯡ ꯊꯦꯡꯅꯔꯛꯄ ꯑꯩꯅ ꯈꯤꯇꯪ ꯉꯁꯤ ꯑꯩ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯉꯁꯤꯒ ꯋꯥ ꯉꯥꯡꯕ ꯐꯪꯖꯔꯤꯁꯦ ꯑꯩ ꯑꯣꯖꯥ ꯃꯇꯝꯗꯨꯗ ꯊꯦꯡꯅꯔꯛꯄꯗ ꯏꯌꯥꯝꯕ ꯈꯦꯂꯦꯟ ꯒꯤꯇꯦꯟ ꯑꯗꯨꯗꯒꯤ ꯑꯣꯖꯥ ꯑꯥꯔ ꯀꯦ ꯖꯤꯇꯦꯟ ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯖꯥ ꯒꯣꯄꯤ ꯑꯗꯒꯤ ꯑꯣꯖꯥ ꯖꯤꯡꯒꯝ ꯑꯗꯨꯗꯒꯤ ꯁꯨꯝ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯦꯡꯅꯔꯒ ꯃꯃꯩꯗ ꯂꯥꯁꯇ ꯑꯣꯖꯥꯁꯤꯡꯁꯦ ꯂꯥꯛꯑꯒ ꯑꯩ ꯑꯣꯖꯥ ꯁꯣꯔꯤꯗ ꯂꯥꯁ ꯑꯣꯏꯕꯅꯦ ꯑꯣꯀꯦ ꯑꯣꯖꯥ ꯁꯣꯔꯤ ꯁꯦꯟꯖꯝꯗ ꯑꯩ ꯀꯝꯄꯣꯖꯀꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯃꯨꯛ
ꯍꯧꯖꯤꯛꯁꯨ ꯂꯩꯇꯦ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯗꯤ ꯀꯝꯄꯣꯖ ꯇꯝꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥ ꯇꯝꯗꯣꯏꯅꯣ ꯃꯐꯝ ꯂꯩꯇꯦ ꯏꯁꯩ ꯁꯛꯄꯒꯤꯗꯤ ꯇꯝꯐꯝ ꯂꯩ ꯀꯝꯄꯣꯖ ꯇꯧꯅꯒꯤ ꯇꯝꯐꯝꯁꯦ ꯃꯄꯥꯟ ꯂꯝꯗꯗꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤ나 ꯑꯩ ꯁꯨꯝ ꯈꯔ ꯋꯥꯅ ꯍꯧꯔꯛꯄꯅꯤꯅ ꯃꯄꯥꯟ ꯆꯠꯄꯒꯤ ꯑꯩꯉꯣꯟꯗꯁꯨ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯈꯤꯗꯦ ꯄꯥꯝꯅ ꯆꯠꯄꯁꯨ ꯐꯪꯈꯤꯗꯦ ꯑꯗꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯇꯝꯐꯝ ꯂꯩꯇꯦ ꯑꯣꯀꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯤꯁꯟꯒꯤ ꯃꯇꯥꯡꯁꯤ ꯂꯥꯛꯑꯒꯗꯤ ꯇꯝꯐꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯗꯒꯤ ꯇꯥꯊꯣꯛꯆꯤꯟ ꯇꯧꯅꯔꯒ ꯁꯤꯗꯒꯤ ꯈꯔ ꯈꯔ ꯂꯧꯅꯕ ꯅꯠꯇꯅ ꯑꯣꯀꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯂꯨ ꯐꯤꯂꯝꯁꯀꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯗ ꯔꯦꯀꯣꯔꯗꯤꯡꯗ ꯑꯦ.ꯀꯦ ꯌꯥꯡꯒꯣꯏꯅ ꯊꯣꯟꯈꯤꯕꯁꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯑꯦ.ꯀꯦ ꯌꯥꯡꯒꯣꯏ ꯍꯥꯏꯁꯦ ꯈꯪꯅꯕ ꯍꯧꯔꯛꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯈꯤ ꯃꯤꯡꯁꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯆꯠꯄ ꯍꯧꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯈꯤ ꯍꯧꯕꯁꯦ ꯑꯩ ꯏꯁꯥꯅ ꯈꯪꯖꯗꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯈꯪꯖꯗꯦ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗꯅ ꯏꯁꯩ ꯀꯧꯕ ꯋꯥꯅꯤ ꯉꯁꯤ ꯁꯥꯔꯥꯖ ꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯁꯤ ꯃꯤꯍꯨꯟꯒ ꯗꯤꯡ ꯗꯤꯡ ꯆꯣꯡꯉꯤ ꯏꯁꯩ ꯁꯛꯄꯗꯧꯒꯤ ꯃꯤꯍꯨꯟ ꯆꯣꯡꯉꯤꯁꯦ ꯁꯨꯃꯥꯏ ꯑꯗꯨꯝ ꯄꯥꯈꯠꯂꯒ ꯏꯁꯥꯅ ꯈꯪꯖꯗꯕ ꯃꯤꯅ ꯅꯨꯡꯁꯤꯕꯤꯔꯒ ꯀꯧꯕ ꯍꯧꯖꯤꯛꯁꯨ ꯃꯔꯛꯇ ꯏꯁꯩ ꯈꯔ ꯑꯗꯨꯝ ꯆꯠꯆꯔꯤ ꯑꯩꯁꯤ ꯆꯍꯤ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ 3 ꯂꯦꯞꯄꯨꯏ ꯑꯣꯀꯦ ꯂꯦꯞꯄꯨꯏꯁꯤ ꯏꯁꯥ ꯅꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯥꯖꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯈꯤꯕꯗꯒꯤ ꯆꯈꯥꯎꯁꯦ ꯁꯣꯛꯄ ꯆꯥꯗꯕ ꯑꯩꯅ ꯌꯨꯝꯗꯒꯤ ꯃꯇꯝ ꯑꯋꯥꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯏꯝꯐꯥꯜꯗꯒ ꯁꯤꯒꯤ ꯏꯝꯐꯥꯜꯁꯦ ꯌꯥꯝ ꯂꯥꯞꯄꯗꯧ ꯈꯜꯂꯦꯕ ꯑꯩꯈꯣꯏꯅ ꯒꯥꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯏꯁꯩ ꯇꯝꯃꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯣꯡꯅ ꯍꯜꯂꯛꯈꯤꯕ ꯀꯌꯥꯔꯛ ꯌꯥꯎꯈꯤꯕ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛꯁꯦ ꯑꯗꯣ ꯏꯁꯩ ꯍꯜꯂꯛꯄꯗ ꯏꯁꯩ ꯌꯥꯝ ꯁꯛꯑꯦ ꯏꯁꯩ 50-60ꯒꯤ ꯃꯊꯛ ꯁꯛꯑꯝꯒꯅꯤ ꯃꯇꯦꯡ ꯉꯁꯥꯏ ꯂꯝꯕꯤꯁꯤꯗ ꯁꯥ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯌꯨꯝ ꯌꯧꯕ ꯈꯪꯍꯧꯗꯅꯕ ꯑꯗꯨꯒꯤꯁꯨ ꯀꯥꯟꯅꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯂꯩ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯐꯕꯗꯤ ꯅꯠꯇꯦꯕ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯇꯥꯕꯅꯤ ꯑꯩꯗꯤ ꯀꯝꯄꯣꯖꯇꯨꯗ ꯑꯗꯨꯝ ꯆꯠꯆꯔꯒꯦꯅ ꯈꯟꯕꯅꯤ ꯃꯌꯥꯝꯅ ꯏꯁꯩ ꯁꯛꯄꯒꯤ ꯑꯣꯏꯅ ꯀꯧꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯈꯅꯥꯎꯁꯤꯗꯤ ꯐꯕ ꯅꯠꯇꯦ ꯁꯦꯒꯥꯏꯔꯤ ꯍꯦꯟꯅ ꯄꯥꯝꯖꯔꯤꯁꯤꯗꯤ ꯀꯝꯄꯣꯖꯤꯁꯟꯗꯨꯅꯤ ꯀꯝꯄꯣꯖ ꯇꯧꯕꯗꯨꯅꯦ ꯀꯝꯄꯣꯖ ꯇꯧꯕꯗꯨ ꯑꯗꯨ ꯀꯝꯄꯣꯖꯁꯨ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯣꯟ ꯗꯤꯃꯥꯟ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯣꯖꯥꯅꯗꯤ ꯈꯣꯟꯖꯦꯜꯁꯤ ꯐꯖꯗꯦ ꯈꯟꯖꯕꯅ ꯃꯌꯥꯝꯅꯗꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯁꯤꯗ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯑꯃ ꯃꯌꯥꯝꯗ ꯌꯨꯅꯤꯛ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯎꯔꯤ ꯌꯥꯝ ꯁ꯭ꯇꯥꯏꯂꯥꯏꯖ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯌꯥꯝ ꯁ꯭ꯇꯥꯏꯂꯥꯏꯖ ꯑꯣꯏꯕ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯇꯦꯛꯆꯔ ꯑꯃꯗꯁꯨ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯍꯥꯟꯅꯒꯤꯗꯨꯅ ꯈꯤꯇꯪ 90sꯀꯤ ꯁ꯭ꯇꯥꯏꯜꯗ ꯁꯛꯄꯤꯔꯝꯃꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤꯁꯤꯅ ꯌꯥꯝꯅ ꯋꯦꯁꯇꯔꯟꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝ ꯏꯁꯩꯒꯤ ꯇꯥꯏꯞꯁꯨ ꯑꯗꯨꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯐ꯭ꯂꯦꯚꯔ ꯍꯥꯏꯇꯥꯔꯦ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯐꯪꯉꯤ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯈꯤꯕ ꯖꯥꯠꯂꯥ ꯀꯃꯥꯏꯅ ꯇꯧꯕꯤꯈꯤ ꯁꯤꯗꯤ ꯃꯁꯤ ꯑꯩꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯖꯥꯠꯅꯤ ꯑꯩꯅ ꯇꯁꯦꯡꯅ ꯑꯩꯅ ꯑꯣꯖꯥ ꯇꯝꯃꯛꯏꯁꯤꯗ ꯉꯁꯥꯏ ꯃꯔꯛꯇ ꯑꯩꯅ ꯄꯜꯍꯧꯗꯕ ꯁꯨꯝ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯦ ꯉꯁꯤ ꯑꯩꯒꯤꯗꯤ ꯑꯣꯖꯥ ꯑꯃꯈꯛꯇ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯟꯗꯕꯁꯨ ꯍꯌꯦꯡ ꯋꯥꯔꯧꯅꯕꯁꯨ ꯌꯥꯎꯗꯣꯏꯅꯤ ꯀꯥꯎꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯍꯥꯏꯕꯗ ꯌꯥꯍꯧꯗꯕꯁꯨ ꯌꯥꯎꯗꯣꯏꯅꯤꯅ ꯑꯩꯅ ꯃꯇꯝꯗꯨꯗ ꯊꯦꯡꯅꯔꯛꯄꯁꯦ ꯑꯩꯁꯦ ꯔꯦꯀꯣꯔꯗꯤꯡꯁꯦ ꯑꯍꯥꯟꯕꯗ ꯈꯜꯂꯦꯕ ꯃꯦꯆꯤꯟꯁꯦ ꯃꯇꯝꯗꯨꯗ 24 ꯇ꯭ꯔꯦꯛ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯟꯂꯤꯃꯤꯇꯦꯠ ꯇ꯭ꯔꯦꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯣꯖꯤꯛ ꯑꯗꯨꯗꯥꯅ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯛꯑꯦ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯁꯤꯁꯇꯦꯝꯁꯦ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗꯗꯤ ꯎꯄꯣꯠꯇꯦꯕ ꯁꯥꯏꯃꯨꯛ ꯈꯛꯇꯅꯦꯕ ꯗꯤꯁꯄ꯭ꯂꯦꯁꯦ ꯁꯥꯏꯃꯨꯛꯇꯪ ꯇꯧꯔꯒ ꯇ꯭ꯔꯦꯛꯁꯦ ꯃꯆꯥ 24 ꯇ꯭ꯔꯦꯛ ꯈꯛ ꯑꯣꯏꯔꯒ ꯑꯗꯨꯗ ꯏꯁꯩ ꯔꯦꯀꯣꯔꯠ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯔꯦꯀꯣꯔꯗꯤꯡ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯂꯝꯁꯦ ꯇꯝꯕ ꯆꯠꯇ꯭ꯔꯒꯁꯨ ꯃꯣꯏꯅ ꯄꯥꯏꯔꯤꯁꯦ ꯑꯩ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯩꯅꯕ ꯑꯩꯁꯦ ꯀꯟꯅ ꯍꯣꯠꯅꯔꯦ 2006-7 ꯁ꯭ꯋꯥꯏꯗ ꯑꯩ ꯃꯦꯆꯤꯟ ꯄꯥꯏꯕ ꯍꯩꯔꯦ ꯔꯦꯀꯣꯔꯠ ꯂꯧꯕꯁꯦ ꯑꯗꯨ ꯆꯤꯡꯃꯤ ꯃꯌꯥꯝ ꯑꯃ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤ ꯌꯥꯝꯅ ꯎꯈ꯭ꯔꯨꯜꯗꯒꯤ ꯇꯃꯦꯡꯂꯣꯡꯗꯒꯤ ꯑꯗꯩ ꯁꯦꯅꯥꯄꯇꯤꯗꯒꯤ ꯑꯗꯩ ꯆꯥꯟꯗꯦꯜꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯆꯤꯡꯃꯤ ꯃꯌꯥꯝꯁꯤꯡꯒꯤ ꯔꯦꯀꯣꯔꯠꯁꯦ ꯃꯦꯆꯤꯟ ꯄꯥꯏꯔꯕꯅꯤꯅ ꯑꯩ ꯃꯌꯥꯝ ꯑꯃ ꯅꯪꯒꯤ ꯑꯗꯨꯗ ꯅꯣꯂꯦꯖ ꯃꯌꯥꯝ ꯐꯪꯍꯧꯋꯦ ꯏꯁꯩ ꯃꯌꯥꯝ ꯇꯧꯍꯧꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯉꯁꯥꯏ ꯀꯝꯄꯣꯖꯤꯁꯟꯒꯤꯁꯨ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯤꯂꯝꯁꯨ ꯑꯗꯨꯝ ꯍꯦꯛ ꯍꯧꯕ ꯑꯍꯥꯟꯕ ꯀꯦꯔꯤꯌꯔꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯥꯔꯨꯅꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯨꯡꯗꯩꯗꯤ ꯐꯪꯉꯛꯏꯕ ꯕ꯭ꯔꯦꯛꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯂꯣꯏ ꯑꯣꯏꯔꯦ ꯑꯗꯣ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛ ꯑꯍꯥꯟꯕ ꯀꯝꯄꯣꯖ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯀꯔꯝꯕ ꯐꯤꯂꯝꯗ ꯐꯪꯕꯤꯈꯤ ꯑꯦꯖ ꯑ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯃꯁꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩ ꯀꯝꯄꯣꯖ ꯇꯧꯋꯦꯁꯤ ꯏꯁꯥꯅ ꯈꯪꯗꯦꯕ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯁꯤꯡꯒꯔ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂ ꯂꯩꯔꯝꯃꯤꯅꯦ ꯆꯠꯂ ꯂꯩꯔꯤꯅꯤꯅ ꯀꯝꯄꯣꯖ ꯇꯧꯕꯁꯦ ꯑꯩꯁꯤ ꯑꯣꯏꯗꯣꯏꯔ ꯑꯣꯏꯔꯣꯏꯗꯣꯏꯔꯁꯦ ꯏꯁꯥꯅ ꯋꯥꯈꯜꯁꯤda ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯑꯗꯨꯝ ꯇꯧꯔꯀꯥꯟꯗ ꯂꯩꯔꯀꯥꯟꯗ ꯑꯣꯖꯥ ꯁꯣꯔꯤ ꯃꯅꯥꯛ ꯆꯠꯂꯗꯤ ꯑꯩꯁꯨ ꯏꯁꯩ ꯑꯃꯇꯪꯁꯨ ꯁꯛꯄ ꯐꯪꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤ ꯑꯣꯖꯥ ꯁꯣꯔꯤꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯔꯛꯄ ꯃꯇꯝꯁꯤꯗ 2009 ꯑꯗꯥꯏꯗ ꯑꯩꯁꯦ ꯊꯦꯡꯅꯩ ꯑꯩꯅ ꯃꯃꯥꯡꯗꯒꯤ ꯃꯥꯁꯦ ꯄꯥꯝꯖꯔꯒ ꯂꯥꯛꯀꯥꯟꯗ ꯑꯣꯖꯥ ꯖꯤꯡꯀꯝ ꯊꯦꯡꯅꯔꯦ ꯑꯗꯒꯤ ꯑꯣꯖꯥ ꯔꯨꯕꯦꯟ ꯊꯦꯡꯅꯔꯦ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯒꯤꯇꯥꯔꯤꯁꯇ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯨꯝ ꯏꯁꯇꯟꯗꯥꯛꯀꯤ ꯀꯥꯡꯕꯨ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯏꯌꯥꯝꯕꯁꯤꯡꯅ ꯔꯣꯛꯀꯤ ꯀꯥꯡꯕꯨ ꯑꯗꯒꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯃꯤꯁꯤꯡꯁꯦ ꯃꯊꯪ ꯊꯦꯡꯅꯔ ꯃꯣꯏꯗꯒꯤ ꯅꯣꯂꯦꯖ ꯈꯖꯤꯛ ꯂꯧꯍꯧꯔꯦ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯤꯒꯤ ꯑꯍꯥꯟꯕꯗ
recording je GBS tawrambadagi chingmirongda amuk recording matam khar leire aduda tamro matungda si MS recording aina hoji leijariba MS recording studio sita ai leire matungda ngasai gi tamanaugi mawoma mangkhre si sei ji tawno khona ko da ai sida ai chance fangbane mawoma mangkhre sida ahanba direction se directorial debut se oidune bi sei oire sida adugi mamang de aina khitang khati sagalaga thamba loisandabadi meyam leyaba sembadi haitaba mapung oina sembadi haitaba aduga haujiki sina mapung oina pura sembai sei sida oire adudagi mingse ai ngasai gi change tawre matungdagi isei mexi irisina ai oja thangoi bandagi oja khadimi mo haujiksu mana mateng myam pambidna ngasi film gi line sida ai adum chatpa ngamjari ni khadigi ada sigi mawoma mangkhre se hek loiram matungda magi me sakpi gre khangoi digi oja pilu haikrujam oja piluna Yangoi engoni ti aruran ko ngasai khoi first mamang baruni ahing matamda imani pun gre ada mana nang adu ni padu natra sineba mana sineba adu tadi nang film isei mu semgira sineba nang no mawoma mangkhre se seme adu tadi nang isei mu semgira loiba tare tara jugi semgira sineba aino oja ai ngamjero isiele semde yaro sine oja ai haiti na dung sielo matungdu upai leitana mayek se pire adu kan aina matamde isei seme yam nongning mana mayek ki ai di director ne na leira kanda isei jina taraju sakte ni taraju ji la sakta bi de sakre nang compose ai sakpang mo ya wang aina wang ban bagi ai ju haite dana haire ga ban bana te kadai de palaga si jangi palaga phaja de no khangbo de angau ba hai tare wakhan je karai tholok putune ba adugo pala kan matam da ai isel surma film gi halna na aina isai san gi aduga mandakini ne tarajuna hanba upai le da aina boken sin gi adi film isai next eke yang bi han bi isai je adu sakba hora adu matum da pambai nangbu nuksiru bagi nangbu pamjeru bagi si isai mayamna popular oina pamgi isai je si kitang santona sakpiraga di karaga nuai jong wale line amani kar sangta salake nangbu nuksiru bagi nangbu pamjeru bagi koidaru bagi mitaru bagi saya dah nanti ni kalau dia ada. Okay, sekali dia nuai je tu. Aku ini oza ikan nanti kanau nuai deh, bukan kanau nuai deh na salak pa, kanau kerak laura salak pa. Adugi style hai tare. Adu dani ngasai aku ini tu haja kiba yam stylish, oi ba yam stylized, oi ba texture amada oza iki konjen je sai na haja rise. Okay, adu kerak laura tu dalam sakpi roga sekali. Okay, adu aku makata na hangjirngi je aku style se. Saya sakpa tu stylish oi na sakpa kata na tana. Aku appearance tu saya tare yam stylish, yam fashionable. Oiba singer mo composer mo ino je aduga ko ye look sida so ko na yang jama manipuri isai gi lam sida oza sori senjam ne argi ko gi suren ne aduga ko oza eke Yangoi je ahum se yang mana ba hetare stylish jam oiba ahum se ar hairab sum mana ba se amana samdagi furit khangau di ko se lakse tagi adagi ko stage ta thola so am no pathong na yam na ke hetare yam na rock star gi mon tholok pase si ahum se aman dagi infectious oi bai da launa rakpado armai o baza la kamai to bujan mase khoi hum mana ra tokji ga tana gi baza mase saraj ai gi wakhalonda pamjaba ni na khoi oja surina sum ai oja bu guru bu thakat panate ko ai last ta thengna re atai ju oja guru ai takpi ro myam jame ado last ai na compose ki idea myam phangbo je mana film pai ro khuding gi ai na machine ji pai ro manak ta lei bi gi ai ngonda knowledge jam lei hengat ki bane ba ada mawon da leiba matamda akhoi sam music compose angau bone music compose ha ji sam kak ni khangda koi kang ni khang handak kak tane khoi kak lei sam ga handak telan da ga handak kak tane ga telan lei sam na sang ga adum ngasai gi compose da dung ngau jum han ni khang da bi jum ji chung an han re ba khoi ji studio da khoi ji manga tara adum tum na cha da khoi gi thabak tau du da adum khal la ga lei bi adu ram matam sam sum chang na ro podi adum akhoi ga jan tau mai sam chang ko khoi ji dum sang ale ado sam chang ji to an khak le ai di ta sing di si ka ai gi
ꯑꯩꯁꯤ UFO ꯗ ꯌꯥꯎꯋꯦ ꯀꯩꯅꯣ ꯁꯖꯥꯟꯗ ꯑꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯨꯔꯤꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯨꯒꯤꯁꯨ ꯑꯅꯝꯕ ꯀꯛꯇꯕꯅꯤ ꯑꯣꯀꯦ ꯑꯗꯒꯤ ꯑꯇꯩꯗꯒꯤ ꯈꯔ ꯃꯥꯟꯅꯕꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯁꯨꯝ ꯑꯩꯈꯣꯏ ꯑꯦꯄꯤꯌरेंꯁꯇꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯅ ꯔꯣꯛ ꯁ꯭ꯇꯥꯔꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯕꯣꯜड ꯑꯣꯏꯅ ꯁꯛꯄ ꯑꯗꯨꯒ ꯌꯥꯝꯁꯨ ꯐꯦꯁꯅꯦꯕल ꯑꯣꯏꯕ ꯌꯥꯝꯁꯨ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯤꯡꯒꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕ ꯑꯗꯨꯗ ꯑꯣꯀꯦ ꯌꯥꯝꯅꯁꯨ ꯃꯔꯤꯁꯨ ꯂꯩꯅꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯏꯁꯩ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯧꯉꯥꯟꯕꯒꯤ ꯏꯁꯩꯁꯨ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅꯩ ꯑꯗꯒꯤ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕꯒꯤ ꯏꯁꯩꯁꯨ ꯌꯥꯝ ꯄꯥꯝꯅꯩ ꯁꯤꯒꯤ ꯁꯛꯁꯦꯁꯁꯤꯡꯁꯦ ꯁꯤꯐꯧ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯔꯛꯇ ꯐꯤꯂꯝ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯔꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯏꯁꯩꯁꯤꯡ ꯀꯔꯤ ꯀꯔꯤ ꯑꯣꯏꯒꯦ ꯑꯗꯨꯁꯨ ꯈꯤꯇꯪ ꯖꯔꯅꯤꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁꯤ ꯐꯥꯎꯕꯁꯤꯗ ꯖꯔꯅꯤꯁꯦ ꯑꯩꯅ ꯀꯝꯄꯣꯖ ꯇꯧꯕꯗ ꯃꯇꯝꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯛ ꯇꯥꯛꯂꯛꯄ ꯐꯤꯂꯝꯒꯤ ꯂꯝꯗ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯁꯥꯔꯅ ꯍꯪꯈ꯭ꯔꯦ ꯑꯩꯅ ꯐꯤꯂꯝꯁꯤꯗ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯕꯁꯦ ꯑꯦꯀꯦ ꯌꯥꯡꯒꯣꯏꯅ ꯈꯪꯕꯁꯦ ꯑꯪ ꯇꯥꯃꯣ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯄꯨꯁꯄꯥꯔꯥꯅꯤꯅ ꯁꯛꯄ ꯏꯁꯩꯁꯤꯗ ꯑꯩꯁꯤ ꯑꯦꯀꯦ ꯌꯥꯡꯒꯣꯏꯁꯦ ꯁꯤꯗꯒꯤ ꯃꯌꯥꯝꯗ ꯑꯦꯀꯦ ꯌꯥꯡꯒꯣꯏ ꯀꯧꯕ ꯁꯤꯡꯒꯔ ꯑꯃ ꯂꯩꯔꯦ ꯁꯤꯡꯒꯔ ꯅꯠꯇꯦ ꯀꯝꯄꯣꯖꯔ ꯑꯃ ꯂꯩꯔꯦ ꯑꯗꯨꯀꯥꯟꯗ ꯑꯦꯀꯦ ꯌꯥꯡꯒꯣꯏꯅ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯎꯏꯁꯤꯅ ꯄꯥꯝꯕꯩ ꯐꯤꯂꯝꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯁꯛꯆꯈꯤꯕ ꯏꯁꯩꯁꯦ ꯁꯤꯗꯒꯤ ꯑꯣꯏꯕ꯭ꯔꯥꯅ ꯑꯩꯅ ꯈꯜꯂꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯃꯤꯅ ꯀꯧꯂꯦ ꯑꯩꯅ ꯏꯁꯩ ꯁꯛꯄꯩ ꯀꯧꯂꯦ ꯑꯩꯗꯤ ꯏꯁꯩ ꯁꯛꯑꯣꯏꯅ ꯑꯗꯨꯁꯨ ꯑꯩꯅ ꯁꯛꯀꯗꯧꯕ ꯅꯠꯇꯦꯕ ꯀꯝꯄꯣꯖ ꯑꯣꯏꯅ ꯂꯩꯔꯀꯥꯟꯗ ꯃꯍꯨꯠ ꯑꯩꯈꯣꯏ ꯁꯨꯔꯦꯜ ꯂꯣꯏꯅ ꯁꯛꯀꯗꯧꯕ ꯑꯩꯈꯣꯏ ꯃꯅꯥꯎ ꯍꯣꯏ ꯁꯛꯀꯗꯧꯕ ꯃꯣꯏꯅ ꯏꯁꯩ ꯆꯠꯂꯤꯉꯩꯗ ꯚꯣꯀꯦꯜ ꯍꯦꯛ ꯍꯟꯕ ꯅꯪꯍꯧꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯚꯣꯀꯦꯜꯗꯣ ꯑꯗꯨꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯄꯤꯈ꯭ꯔꯀꯥꯟꯗ ꯐꯤꯂꯝ ꯁꯨꯇꯤꯡꯒꯤ ꯇꯧꯔꯨꯔꯀꯥꯟꯗ ꯚꯣꯀꯦꯜ ꯍꯟ ꯅꯪꯗꯅ ꯑꯩꯈꯣꯏ ꯚꯣꯀꯦꯜꯗꯣ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯦꯕ ꯑꯗꯨꯅ ꯚꯣꯀꯦꯜꯒꯁꯦ ꯁꯣꯁꯥ ꯂꯥꯡꯕ ꯑꯗꯨꯒ ꯑꯗꯨꯝꯕꯅꯕꯨ ꯍꯦꯟꯅ ꯐꯥꯎꯕ꯭ꯔꯥ ꯈꯪꯗꯦꯗ ꯏꯁꯩ ꯈꯨꯗꯛꯇ ꯁꯛꯈꯤꯕ ꯑꯗꯒꯤ ꯊꯥꯖꯗꯅ ꯁꯛꯈꯤꯕ ꯄ꯭ꯔꯤꯄꯦꯌꯔ ꯑꯣꯏꯗꯅ ꯁꯛꯈꯤꯕ ꯏꯁꯩꯁꯤꯡꯁꯦ ꯑꯗꯨꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯗꯕ ꯀꯣꯝꯗ ꯉꯥ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯊꯥꯖꯗꯅ ꯌꯥꯝ ꯐꯖꯕ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯏꯁꯩꯁꯦ ꯑꯗꯨꯝ ꯑꯣꯏꯕꯖꯥꯠꯅꯤ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯀꯣꯔꯧꯉꯥꯟꯕꯒꯤ ꯉꯁꯥꯏꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯃꯌꯥꯝꯅ ꯇꯥꯔꯒꯗꯤ ꯕꯦꯁꯁꯨ ꯐꯖꯅ ꯈꯣꯡꯈꯤꯗꯕ ꯑꯩꯅ ꯗ꯭ꯔꯝꯒꯁꯦ ꯄꯥꯔꯀꯁꯟꯁꯦ ꯐꯖꯅ ꯁꯦꯝꯕ ꯂꯣꯏꯈꯤꯗꯕ ꯉꯁꯥꯏꯒꯤ ꯀꯣꯔꯧꯉꯥꯟꯕ ꯐꯤꯂꯝꯒꯤ ꯗꯥꯎ ꯀꯩꯅꯣꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯄ꯭ꯔꯦꯁꯔ ꯄꯤꯈꯤꯕ ꯏꯁꯩꯅꯦꯕ ꯉꯥꯎꯖꯔꯤꯁꯦ ꯇꯧꯔꯒꯅ ꯄꯨꯁꯄꯥꯔꯥꯅꯤꯒ ꯏꯕꯥꯅꯤ ꯁꯛꯄ ꯌꯥꯝ ꯐꯥꯎꯕ ꯏꯁꯩꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯅꯕꯁꯦ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯂꯣꯏꯈꯤꯗꯦ ꯑꯗꯨ ꯂꯣꯏꯗꯕ ꯏꯁꯩꯁꯤꯡꯁꯤꯅ ꯍꯦꯟꯅ ꯐꯥꯎꯋꯦ ꯊꯑꯣꯏꯅ ꯏꯁꯩꯁꯤꯗ ꯁꯦꯝꯖꯜꯂꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯛꯁꯦ ꯍꯥꯞꯇꯅ ꯀꯣꯛꯀ ꯊꯥꯗꯔꯒ ꯐꯥꯎꯒꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩꯁꯤ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯈꯤꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯁꯨꯝ ꯆꯝꯅꯒ ꯁꯦꯝꯈꯤꯕ ꯏꯁꯩꯁꯤꯅ ꯑꯗꯨꯝ ꯑꯣꯀꯦ ꯌꯥꯝ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯂꯣꯏ ꯐꯥꯠꯇꯅ ꯁꯦꯝꯈꯤꯕ ꯏꯁꯩꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯃꯃꯤꯡꯁꯤ ꯉꯥꯎꯖꯔꯤꯁꯦ ꯊꯃꯣꯏꯅ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯗꯅꯦ ꯃꯌꯥꯝꯅ ꯑꯃꯨꯛ ꯉꯥꯎꯔꯤꯁꯦ ꯑꯗꯨꯅ ꯑꯣꯖꯥ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯔꯝ ꯇꯥꯔꯦ ꯑꯩꯅ ꯁ꯭ꯇꯦꯖ ꯁꯛꯄꯗ ꯑꯩ ꯈꯜꯂꯤꯅꯦ ꯁꯛ ꯐꯖꯕꯁꯨ ꯅꯠꯇꯦ ꯑꯗ ꯑꯩꯗꯤ ꯃꯌꯥꯝꯅꯁꯨ ꯁꯒꯣꯜ ꯃꯥꯜꯂꯦ ꯍꯥꯏꯕꯅꯦ ꯑꯩꯅ ꯁꯒꯣꯜ ꯃꯥꯟꯗ꯭ꯔꯣ ꯑꯩꯁꯦ ꯑꯗ ꯑꯩꯅ ꯁ꯭ꯇꯦꯖꯗꯒꯤ ꯍꯦꯛ ꯂꯥꯎꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯩ ꯅꯤꯄꯥ ꯃꯆꯥ ꯉꯩ ꯅꯣꯛꯇꯣꯏꯅꯦꯕ ꯑꯩꯅ ꯁꯤꯒꯤ ꯏꯁꯩꯁꯤꯗ ꯑꯩꯉꯣꯟꯗ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯈꯣꯟꯖꯦꯜ ꯐꯖꯕꯁꯤꯅ ꯃꯁꯤ ꯑꯩꯅ ꯁꯪꯉ ꯁꯛꯄꯩꯔꯥꯅ ꯈꯜꯂꯦꯕ ꯁꯪꯉꯗꯤ ꯏꯁꯩꯁꯤ ꯄꯥꯡꯒꯜ ꯍꯥꯟꯅꯗꯤ ꯃꯍꯧꯁꯥꯗꯤ ꯃꯦꯂꯣ ꯑꯣꯏꯅ ꯁꯛꯑꯝꯕꯗꯣ ꯑꯩꯉꯣꯟꯗ ꯀꯟꯅ ꯁꯛꯅꯤꯡꯕ ꯑꯃ ꯑꯩꯅ ꯅꯥꯗ꯭ꯔꯤꯉꯩ ꯃꯔꯛꯇꯨꯗ ꯑꯩ ꯐꯥꯎꯈꯤꯕ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯀꯝꯄꯣꯖꯁꯤ ꯋꯥꯡꯅ ꯄꯥꯜꯂꯤꯁꯦ ꯑꯗ ꯂꯩꯅꯤꯡꯉꯤ ꯑꯩꯁꯨ ꯅꯅꯥꯛꯇ ꯁꯥꯅꯤꯡꯉꯤ ꯋꯥꯔꯤ ꯂꯣꯏꯅꯥꯏꯗꯕ ꯀꯥꯏ ꯁꯪꯉꯒ ꯁꯛꯄꯗꯣ ꯐꯣꯡꯉꯝꯗ꯭ꯔꯤꯁꯦ ꯋꯥꯍꯩꯅ ꯀꯥꯏꯅ ꯁꯪꯉꯒ ꯃꯇꯝꯗꯨꯗ ꯁꯛꯈꯤꯕꯗꯣ ꯑꯗꯨꯅꯁꯨ ꯃꯌꯥꯝꯅ ꯅꯪꯒꯤ ꯁꯪꯕꯗꯨꯒ ꯑꯩꯈꯣꯏꯅ ꯀꯧꯕ ꯋꯥꯅꯤ ꯅꯨꯄꯥ ꯊꯣꯛꯄꯗꯒꯤ ꯅꯪ ꯅꯁꯛꯂ ꯐꯖꯗꯦ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜꯂ ꯀꯩꯁꯨ ꯅꯥꯟꯕ ꯅꯠꯇꯦꯅ ꯑꯩꯈꯣꯏ ꯁꯨꯔꯦꯜ ꯍꯣꯏꯒꯤ ꯌꯦꯡꯂꯨꯔꯗꯤ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜꯁꯤꯗꯤ ꯐꯄꯣꯠꯇꯦꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯨꯔꯤꯁꯦ ꯍꯥꯏꯅꯤ ꯏꯃꯥꯅꯤꯁꯦ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯃꯥꯁꯨ ꯑꯩꯈꯣꯏꯁꯨ ꯈꯅꯥꯎ ꯐꯕ ꯅꯠꯇꯦ ꯁꯨꯝ ꯁ꯭ꯇꯥꯏꯜꯗꯣ ꯍꯥꯏꯇꯥꯔꯦ ꯄꯥꯝꯖꯕꯒꯤ ꯁꯛꯄꯅꯦꯅ ꯃꯌꯥꯝꯅ ꯀꯧꯕꯤꯔꯛꯄꯒꯤ ꯁꯛꯄꯅꯦ ꯑꯣꯖꯥ ꯁꯨꯔꯤꯁꯨ ꯑꯍꯥꯟꯕꯗ ꯏꯁꯩ ꯃꯔꯛꯇ ꯑꯣꯖꯥ ꯄꯜꯂꯝꯗ꯭ꯔꯦꯅꯦ ꯑꯩ ꯉꯁꯥꯏ ꯁꯣꯏꯅꯦꯅ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔꯗ ꯑꯩ ꯀ꯭ꯂꯥꯁ 10ꯁꯦ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔꯗ ꯑꯃꯨꯛ ꯇꯝꯃꯦꯕ ꯍꯧꯖꯤꯛ ꯕꯤꯁꯥꯔ ꯂꯣꯏꯗ꯭ꯔꯤ ꯑꯩꯁꯨ ꯃꯔꯛꯇ ꯑꯃꯨꯛ ꯒꯦꯞ ꯑꯃꯨꯛ ꯂꯩꯗꯅ ꯀꯝꯄꯣꯖꯔꯁꯤꯒꯤ ꯇꯧꯔꯀꯥꯟꯗ ꯑꯩ ꯍꯟꯗꯛ ꯂꯣꯏꯁꯤꯟꯒꯦꯅ ꯈꯟꯕ ꯑꯗꯣ ꯂꯣꯏꯗ꯭ꯔꯤ ꯃꯌꯥꯝꯅꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯐꯥꯎꯔꯕꯅꯤ ꯕꯤꯁꯥꯔ ꯃꯌꯥꯝ ꯂꯣꯏꯕꯅꯤ ꯈꯜꯂꯝꯅꯤ ꯑꯩ ꯂꯣꯏꯗ꯭ꯔꯤ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯣꯀꯦ ꯑꯗꯨꯗꯅꯤ ꯍꯥꯏꯗꯤ ꯉꯁꯥꯏ ꯁꯪꯉ ꯁꯛꯄꯗꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯗꯨꯗ ꯊꯣꯛꯂꯛꯏꯕ ꯇꯦꯛꯆꯔ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯃꯌꯥꯝꯅ ꯁꯛꯅꯗꯕ ꯈꯣꯟꯖꯦꯜꯒꯤ ꯇꯦꯛꯆꯔ ꯁ꯭ꯇꯥꯏꯂꯥꯏꯖ ꯇꯦꯛꯆꯔ ꯑꯃ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯌꯥꯝ ꯁ꯭ꯇꯥꯏꯂꯥꯏꯖ ꯑꯣꯏꯕ ꯇꯦꯛꯆꯔ ꯚꯣꯏꯁ ꯑꯃ ꯇꯥꯕ ꯐꯪꯖꯕꯗꯨꯅꯤ ꯑꯣꯖꯥꯅꯕꯨꯗꯤ ꯁꯪꯉ ꯁꯛꯑꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯌꯥꯝꯗꯗꯤ ꯁꯪꯕ ꯑꯣꯏꯅ ꯇꯥꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯅꯦ ꯃꯌꯥꯝꯅ ꯉꯥꯎꯖꯔꯤꯁꯦ ꯊꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯣꯀꯦ ꯑꯣꯖꯥ ꯕ꯭ꯔꯦꯛ ꯑꯝꯇ ꯍꯜꯍꯧꯖꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩ ꯑꯣꯖꯥ ꯑꯩ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯖꯒꯦ ꯕ꯭ꯔꯦꯛꯇ ꯌꯥꯝ ꯊꯣꯟꯖꯔꯛꯀꯦ ꯏꯝꯄꯦꯛꯅꯤꯁ ꯃꯤꯡ ꯇꯥꯗꯨꯅ ꯂꯩꯕꯤ
Welcome back to the group of Manung Hutna Saturday Night Show ni itu ngasigi show stopper na renowned music composer and singer Mongjam Arun Kumar ni mayam ngakang Mongjam Arun Kumar have sida kanga mo itu ni mayam ni hena kangnar ba aka Yangoi ni Arun Kumar tu aka na samsung kami Yangoi sena ko na pangba mingam kan ngasai ko break mamang dasu auza aka Yangoi na takpik re okay ado hojik mayam yam na pam na isai singi manung da isai amani khak sum haizer ke ja ko ko gi taibang kanano thinga da ba na yam no pa thong na sidu sung sai ba konjel ama yam tongan ba texture ama da sak pa bi sei ma ko sum haizeri se si isai cd uzana dum compose to wiki kamai to si simadi aina khra compose horaba matungda aigi marup biso chanambam na wangjing degi ai marup sina isai se da sakpi wana isan amkhak lei isan adu da isai sangmina ba isan jiga to kanda ai ga sangni na hai degi ai ji ko ga isai ji vocal han gi bune adu da sakse gi ne adu isai se ma yamna yam pamna badu moi gi stage da okay adu ai matem dan sakpi taibang kanano tinggadaba aina nang sibada koim kanano tatgadaba aina nang sibada tinggadaba tingo tatgadaba tatlo tinggadaba tingo tatgadaba tatlo talo kaina aina hajar Yangoi ti kangen ye gaina aina aduna stage da ngakin nungaina baina entertainment sum hapsan ba haitare okay adu aina sigi saki adu aingona di hanma melody sama ga sar ko na stage salaga di yam hard oi bisai ji ai loi pang adu matung de waja sana tung isai yam ta gi okay waja wi thaina gi awa pi wa pi wa ja hauji po dum tai ma gi sai ji sum karon dei wa karon nu khang di adu gi design du dum pang gore okay music dum ayam mana sum bakitang fast oi bisai sing se adum pa me adu film de di ya da ni na karam melo oina khoina pan ba na asing wi oina sangning bai sei di adum bi design du sangning okay adu huji phau bisi da koi sai mau ama mang khre ha ba du dagi horaga huji phau bisi da punna film kya mo to jana isai kya mo film kya mo isai kya mo compose to wi kha mase yamdi yama do boni yama do busida aina nasalu dugi 2014 sai digi 13 14 gi matung sai digi aise isai number su loi lepe lepa kanda film isai sumthi kasu yamam nen thajade film tara khara hem badang waram do mala ngasai gi loiba tare tara ju le re thi masing thi dum ja ne ba pambai le re ang tamo le re adidigi sengmai ture le re adidigi maunau thoibi le re adigi thabal gainan gi thabal hariba film du le re adigi adui matung da dawajit babu ga thengna ra korong ran le re korong adigi lalumba le re lalumba patu le re korong am base part 1 khatang to biram bra 2 part ai 2 to tre na ba okay handak 3 gi among tawre okay 3 zeta to duine 3 hando nam isai namba loe adigi lalumba 3 gi sneak peek ha ga sei ma cham khat ma tiang khatak lam thok piram ya ba 3 gi linda gi mani sakuni okay nangna inakta famduna nungsi wari sabase nongdol atiyase phaz thoghale malim se na kauri ne mai to adumai na troga horga mai ek ti khara dawajit babu ne ibi bane okay sanare nangai ga nusi wari sanare koinare nusi nangai ga koinare ga linda ju jam thawai yam se ado recording di lo shala adu ganda siga adigi isai wona di release to dri ko tawdri shooting film korong am 3 gi se shooting di film shooting di hore adu ganda isai wona shooting Sonia tholok mangari okay Sonia ga namina ga to isai nam ga to bani isai se luar kan da hadi isai video gi saruk se luar kan da release to tu ne popular okay adu bu marak sida ko gi ngasai gi lekai la lumba gi su 1 2 namak pai timing se hadare 1 gi odong male ko gi title track hadare lekai la lumma law se law sak pachidi yamno jagi jam chana basu male adu mai chana yamno popular oi ba male sai se adu matem ta adu gi matang dus kitang haibi lekai la lumba hai ba title track se kamai to gi sigi sei se daud ojit babu na masana dum i ba mai ada
ꯑꯩꯉꯣꯟꯗ ꯄꯤꯔꯦ ꯑꯩ ꯌꯥꯝꯁꯦ ꯐꯤꯂꯝꯁꯦ ꯑꯩꯅ ꯗꯥꯎꯆꯤꯟꯅ ꯑꯍꯥꯟꯕ ꯀꯣꯔꯣꯡꯉꯥꯟꯕ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯑꯅꯤꯁꯨꯕ ꯂꯥꯂꯨꯝꯕ ꯇꯨꯁꯤ ꯄꯤꯔꯛꯄꯁꯤꯗ ꯑꯩꯁꯦ ꯈꯜꯂꯦ ꯑꯩꯅ ꯑꯁ ꯑꯩꯁꯦ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯏꯁꯩꯁꯤ ꯐꯖꯗ꯭ꯔꯒꯗꯤ ꯃꯤꯅ ꯉꯁꯥꯏꯒꯤ ꯀꯃꯦꯟꯁꯦ ꯐꯖꯗꯅ ꯂꯥꯛꯀꯗ꯭ꯔꯥꯅ ꯈꯟꯕꯗ ꯏꯁꯩꯁꯦ ꯄꯥꯟꯕꯗ ꯃꯊꯥ ꯌꯥꯝ ꯁꯥꯈꯤ ꯑꯗꯨꯀꯥꯟꯗ ꯑꯩꯅꯗꯤ ꯈꯜꯂꯦ ꯃꯁꯤ ꯂꯥꯂꯨꯝꯕ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯑꯩꯅ ꯈꯜꯂꯦ ꯃꯁꯤꯁꯦ ꯑꯝꯇ ꯍꯥꯏꯅꯗ꯭ꯔꯤꯕ ꯃꯌꯦꯛꯅꯤ ꯃꯁꯤ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯂꯨꯝꯕꯒꯤ ꯃꯌꯦꯛ ꯇꯣꯉꯥꯟꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯃꯁꯤꯁꯦ ꯑꯩꯅ ꯈꯜꯂꯦ ꯐꯖꯗꯧꯗꯤ ꯃꯥꯜꯂꯦ ꯁꯦꯅ ꯑꯩꯅ ꯀꯝꯄꯣꯖ ꯇꯧꯋꯦ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯑꯩ ꯁꯤꯗꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄ ꯑꯩꯒꯤ ꯗꯦꯟꯁꯟ ꯁꯂꯥꯝ ꯑꯩꯅ ꯃ꯭ꯌꯨꯖꯤꯛ ꯃꯇꯝꯗꯨꯗ ꯑꯩ ꯏꯁꯥꯁꯤ ꯉꯝꯗꯅ ꯑꯗꯩꯗ ꯅꯥꯁꯟꯕ ꯍꯧꯕꯗꯒꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯑꯗꯨꯀꯥꯟꯗ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛ ꯇꯧꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯨ ꯋꯦꯟꯒꯤ ꯑꯩꯒꯤ ꯒꯤꯇꯥꯔꯤꯁ ꯗꯥꯅꯥꯎ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯕꯦꯁ ꯈꯣꯡꯉꯤꯕ ꯊꯣꯏ ꯑꯗꯒꯤ ꯁꯥ ꯂꯥꯏꯗ ꯌꯥꯎꯕ ꯑꯩꯒꯤ ꯏꯇꯥꯎ ꯄ꯭ꯔꯇꯥꯞ ꯑꯗꯒꯤ ꯑꯅꯝꯕ ꯕ꯭ꯂꯨ ꯕꯦꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ MS ꯔꯦꯀꯣꯔꯗꯤꯡ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯥꯃꯣ ꯖꯦꯟꯇꯥ ꯑꯗꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯨꯔꯤꯁꯨ ꯑꯩꯅ ꯂꯥꯛꯀꯥꯟꯗ ꯐꯖꯗꯕ ꯖꯒꯥꯁꯦ ꯃꯥꯅ ꯁꯤ ꯖꯒꯥꯁꯤꯗꯤ ꯁꯤ ꯀꯩꯅꯣ ꯇꯧꯏꯅꯦ ꯃꯥꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯁꯦꯝꯖꯤꯟꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯈꯤ ꯑꯗꯣ ꯏꯀꯥꯏ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯏꯁꯩ ꯁꯦꯝꯕꯁꯦ ꯇꯥꯍꯜꯂꯣꯏꯗꯣꯏꯅꯦꯕ ꯂꯣꯠꯂ ꯊꯝꯗꯣꯏꯅꯦꯕ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯄꯥꯈꯠꯂꯒ ꯑꯃꯨꯛꯁꯨ ꯇꯥꯍꯟꯅꯤꯡꯕ ꯀꯩꯒꯤꯅꯣꯗ ꯐꯖꯗꯕ ꯖꯒꯥꯗꯣ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯀꯥꯟꯗ ꯑꯩ ꯁꯤꯒꯤ ꯏꯁꯩꯁꯦ ꯇꯥꯏꯇꯜ ꯇ꯭ꯔꯦꯛꯁꯦ ꯑꯗꯨꯝ ꯅꯝꯈꯤ ꯑꯗꯨꯀꯥꯟꯗ ꯇꯥꯏꯇꯜ ꯇ꯭ꯔꯦꯛꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯔꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯒꯗ꯭ꯔꯥ ꯔꯤꯃꯥꯏꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯝ ꯅꯨꯄꯤꯅ ꯁꯛꯄ ꯖꯒꯥꯗ ꯑꯗꯨꯝ ꯁꯛꯂꯒꯦ ꯄꯥꯝꯃꯨꯕ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯗꯦ ꯅꯨꯡꯁꯤꯕꯁꯨ ꯀꯧꯅꯤꯡꯗꯦ ꯂꯩꯔ ꯈꯨꯜꯂꯛꯇ ꯂꯨꯝꯒꯟꯕ ꯅꯤꯄꯥꯗꯒ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯆꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯂꯩꯀꯥꯏ ꯂꯥꯛꯄ ꯅꯈꯣꯏꯁꯦ ꯀꯧꯒꯦ ꯀꯣꯟꯅ ꯑꯩꯅꯒ ꯑꯦꯅꯤ ꯖꯒꯥꯒꯤ ꯋꯥꯡꯒꯣꯏꯕꯨ ꯑꯣꯏꯒꯦꯔꯥ ꯊꯥꯡꯃꯩꯕꯟꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯊꯥꯡꯃꯩꯕꯟ ꯂꯩꯁꯥꯕꯤꯅ ꯄꯥꯈꯪ ꯅꯣꯏꯗ ꯍꯥꯏꯕꯅꯤꯀꯣ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯂꯥꯂꯨꯝꯕ ꯂꯩꯀꯩ ꯂꯥꯂꯨꯝꯕ ꯃꯁꯤ ꯁ꯭ꯇꯦꯖ ꯁꯛꯄꯗꯤ ꯆꯍꯤ 4-5ꯗꯤ ꯑꯣꯏꯔꯦ ꯏꯆꯜ ꯁꯨꯔꯃꯥꯅꯁꯨ ꯍꯥꯏ ꯃꯁꯤ ꯑꯗꯨꯝ ꯐꯥꯎ ꯂꯩ ꯄꯪꯈꯟꯗ ꯈꯜꯂꯤ ꯃꯁꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯝ ꯄꯥꯝꯕ꯭ꯔꯥ ꯁꯩꯉꯩ ꯁꯨꯝ ꯅꯥꯟꯊꯣꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯥꯟꯕ ꯍꯦꯟꯒꯠꯂꯛꯏꯔꯥ ꯑꯗꯒꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯁꯩꯁꯦ ꯑꯗꯨꯝ ꯈꯟꯅꯦꯕ ꯑꯇꯩ ꯏꯁꯩꯗꯤ ꯍꯟꯖꯟꯅ ꯈꯟꯗꯕ ꯉꯁꯥꯏ ꯇꯥꯏꯕꯪ ꯀꯅꯥꯅꯣꯒꯗꯣ ꯑꯗꯨꯝ ꯈꯜꯂꯛꯇꯕ ꯌꯥꯎꯋꯦ ꯑꯗꯨꯝ ꯑꯩ ꯂꯩꯀꯥꯏ ꯁꯤꯌꯣꯔ ꯑꯗꯨꯝ ꯆꯠꯂꯨ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯉꯁꯤꯁꯨ ꯑꯗꯨꯝ ꯁꯛꯇꯣꯏꯅꯦ ꯑꯣꯀꯦ ꯉꯁꯤ ꯁꯩꯐꯝꯗ ꯑꯗꯨꯝ ꯁꯛꯇꯣꯏꯅꯦꯕ ꯑꯣꯀꯦ ꯉꯁꯤꯁꯦ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯗꯣꯏꯅꯦ ꯖꯥꯒꯤ ꯑꯣꯀꯦ ꯑꯅꯣꯏꯖꯩ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯁꯣꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯌꯧꯁꯤꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯤꯛ ꯐꯥꯏꯔ ꯔꯥꯎꯟ ꯍꯥꯏꯕ ꯇꯥꯔꯦ ꯀꯣꯏꯁꯟꯁꯦ ꯀ꯭ꯋꯤꯛꯂꯤ ꯊꯨꯅ ꯍꯪꯖꯤꯟꯖꯔꯒ ꯑꯣꯖꯥ ꯑꯩꯀꯦꯅ ꯋꯥꯈꯜꯒꯥꯁꯦ ꯁꯨꯡꯈꯟ ꯈꯟꯗꯕꯤꯗ ꯁꯠ ꯈꯨꯝꯕ ꯆꯨꯝꯕ ꯂꯥꯟꯕ ꯊꯤꯗꯕꯤꯗ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯨꯅꯤ ꯑꯣꯀꯦ ꯀ꯭ꯋꯤꯛ ꯐꯥꯏꯔ ꯔꯥꯎꯟ ꯋꯤꯠ AK ꯌꯥꯡꯒꯣꯏ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯀ꯭ꯋꯤꯛ ꯐꯥꯏꯔꯒꯤ ꯔꯥꯎꯟꯁꯤꯗꯤ ꯀꯣꯏꯁꯟ 5ꯈꯛ ꯀ꯭ꯋꯤꯛ 5 ꯍꯥꯏꯗꯅ ꯊꯨꯅ ꯁꯠ ꯍꯪꯉꯛꯄ ꯀ꯭ꯋꯤꯛ ꯐꯥꯏꯔꯗꯒꯤꯁꯨ ꯑꯃꯨꯛ ꯀ꯭ꯋꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯤꯛ 5 ꯍꯧꯁꯤꯗꯒ ꯀ꯭ꯋꯤꯛ 5 ꯀꯛꯄ ꯇꯥꯏꯞꯇ 5ꯈꯛ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯑꯣꯀꯦ ꯀ꯭ꯋꯤꯛ 5ꯒꯤ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯤ ꯀꯔꯝꯕ ꯁꯤꯡꯒꯔꯒ ꯍꯧꯖꯤꯛ ꯐꯥꯎꯗ ꯊꯕꯛ ꯇꯧꯃꯤꯟꯅꯒꯦꯅ ꯈꯟꯕꯁꯤ ꯀꯅꯥ ꯑꯣꯏꯕꯤ ꯑꯩ ꯑꯣꯖꯥ ꯁꯨꯔꯤꯒ ꯑꯗꯨꯝ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯒꯦꯅ ꯈꯟꯖꯔꯤ ꯑꯣꯀꯦ ꯄꯨꯟꯅ ꯁꯪꯃꯤꯟꯅꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯪꯃꯤꯟꯅꯗꯦ ꯑꯩ ꯀꯝꯄꯣꯖ ꯑꯣꯖꯥ ꯁꯨꯔꯤꯒꯤ ꯀꯝꯄꯣꯖꯁꯦ ꯈꯔ ꯊꯨꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯉꯁꯤꯕꯨꯗ ꯁꯛꯀꯦꯅ ꯈꯟꯖꯔꯒ ꯁꯛꯄ ꯁꯨꯡꯐꯪ ꯐꯪꯗꯦ ꯃꯥꯒꯤ ꯀꯝꯄꯣꯖꯁꯤ ꯉꯁꯤꯕꯨ ꯁꯛꯄ ꯐꯪꯗ꯭ꯔꯤ ओके AK यांगोइसे विथ लॉन्ग हेयर सम सांगबगा AK यांगोइ विथ शॉर्ट हेयर सम तेनबगा करमना फजदौ मालेन खनबी ꯃꯌꯥꯝꯅꯗꯤ ꯇꯦꯜꯂꯒ ꯐꯖꯩ ꯍꯥꯏ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤꯒꯤ ꯁꯝ ꯁꯣꯟꯅ ꯁꯥꯡꯉꯤꯁꯦ ꯑꯩ ꯄꯥꯝꯃꯨꯗꯅ ꯀꯛꯊꯠꯇꯅꯤ ꯑꯩ ꯁꯥꯡꯕꯅ ꯑꯩꯒꯤ ꯁꯛꯇꯣ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯅ ꯁꯤꯅ ꯐꯖꯩꯅ ꯈꯜꯂꯦ ꯑꯩ ओके चिकन और पोर्क करमना हेन पाम्बी ꯑꯩꯁꯤ ꯄꯥꯝꯗꯦ ꯑꯩ ꯚꯦꯖꯤꯇꯦꯕꯜ ओके वेजिटेरियन ने ओके याम फाइ ओके कोई म्यूजिक इंडस्ट्री जे हाइ तारे मणिपुर फिल्म की म्यूजिक इंडस्ट्री सिदा बेस्ट फ्रेंड हाइ तारगति कना ने हाइ बिन ꯀꯩꯅꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ म्यूजिक इंडस्ट्री सिदा हां ꯑꯩꯅ ꯗꯥꯋꯖꯤꯠ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯣꯖꯥ ꯄꯤꯂꯨ ꯍꯩꯀ꯭ꯔꯨꯖꯝ ꯂꯩꯔꯦ ꯑꯗꯒꯤ ꯑꯅꯝꯕꯅ ꯑꯩꯒꯤ ꯑꯗꯨꯝ ꯑꯅꯝꯕꯅ ꯂꯣꯏ ꯂꯩꯌꯦꯅ ꯍꯥꯏꯇꯥꯔꯦ ओके अदुब इसाना कंपोज तौजखिबा अदुगा सक्चखिबा इसै मयामसि मरद ख्वाइदगे बेस्ट सॉन्ग अमा खखन पि हर तारि करम बखन कंगत पिगे बेस्ट सॉन्ग हाइतारगदि इसै मखनदि मयाम लेरेको अदुबु अइना इसै मरक्ता अइना सकपुदि नतबा अइ इचल टिंकुना सकिबा अइसु दुम यावना सकिबा मा एल्बम कनवनि इसैनि नुंसिबा नंगबु कैदगि लापनो मतेम तंग लाइन तंग नुंसिबा नंगबु कैदगि लापनो कनना नंगबु थार पानो
Karigidamag lakpano Karigidamag lakpano Nungsiba nangbu Sagay ka na datiluni Kaday tana hankini Kanana nangbu tinbini Nang nanangbu kangbara yamna melodious oiba isai am khang ne habtare melodious oiba isai desu yam chana yo jai khonjen je okay quick fire gi quick fire ki question manga lo sanjare quick fire gi makha ta question lak se habtare ozana hojik sei sakpi gi mayam sig manung da yam emotional oi gi ba isai am khang natra matu ta pi phau ta gi ba isai se karam oi masi aina sakki ba mayam sing gi marakta jamna thamoi songna sakki ba isai se aina su ai punsida thengnar ba haitare nungsibina mi nambire na nungsibana mi nambire bu mai thiring sidi lambi sida lamu nare ma pham khangre mami samlakli ai gi punsi tawai sei lalumba part 1 gi sei se ai sel puspara gi sangmi gi sei se ai punsi thongtoka adum yam chana ba mai ne ka compose story ai ga pira chen ki bu yau za adum ai si ji ma aingon real thok pu dong na pira chen la ga sem gi aduga ani su ba sei da hantak ss manifa da ai gi sel somana mana phang ki ba best singer gi haitare phangkiba musi tawri bi sei ji maju ai ngona thamoi yam sokna pan gi sei okay musi se okay musi se jo khoi keno gi khoi lekai la lomba tu gi sei okay sei di tappaga ai ngonda di mayam gi di khangde ai gi goina yam sentiment loi ba sei okay sentiment wering ai si da punu ning suring ai ji si masu matiam sakpiro isi khulaba ahingse Nongalakigani soidana Mangliba manglan sisu Mangfauna rakini Numitu ningairiba waina Lena zagi khanduna mitmangda okay mathangi question lak sarage karigumba oza ek yangoi gi life si amna struggle na thallab life am khangni sigi life si da koi lyric am iba targadi lyric si gi titles maming se kari ga thondau mali lyric ma itade lyric ama ithoe en khalase adu tadi lyric ki maming se kari thon bigen kari ai punsi lambi ne thon okay punsi lambi hen ni cham na okay life se slow motion da hingba ga fast forward da charlie chaplin gi type te hingba karamana phadau mali kan life se ni yamna fast way na ju yenge slow to ju yenge asim ai di khandar ga adum ai gi punsi ji time na bond to buni na ai matam je mangan de beda ai gi hori ba angang sing hai tare isei gi lamda adigi atopa line da chaliba kangusu matam naha oiringi matamda matam mangan de bida ai ain tawgodo thabok to khallaga adum matam mangan de bida nisha nung sa sa de bida masi adum kanna honaraba matam mangan de je si ai no khoi pam jabani okay oza ke se ke no su ko instagram go so social media yam season biram dong male the instagram season bi ko ja season adu yam thoina di season de okay adu su ko imar marta hai tare post facebook do wari su ya instagram do wari su ya ko follow di taw da ba aduga to changa ga di heyeng ba misak se kana di oi any one person follow di taw da ba adu magi status ka je check to ba ja luye ludro di anam mana changya okay adum toi jang baji kana oi dun khangde okay mathang question da laksar ke mathang is react to bi oi tare wai khara hajar ke har wai sing sita isagi opinion na tare one line two line da hai biyo luhong ba luhong ma hai wai sita kari hai bini isa luhong biro bro isa che luhong jare family adu khitang hai biro family ai isa ni pa ma sahi ani ga sam khara hemba ma lai jare kari nuksi ai na masi ming se ai na yangoi hai badi ai na mo isa ni pa je yai birel lan thol yai birel thol kan loina bi gi ming mana bem okay yang mai je mathang gi wai sita hai biyo react to biyo matami sei matam isei se akhoi na hojik sai ba posak se matam isei se akhoi na hojik saksai ji matam isei ne okay manipuri cinema hai ba wahai se ta matam kari hai bini react to
Manipur cinema hairga isamak Manipur film ki kitang di sangani ko Manipur film ki film si yeng adu aina yamna khangjaraga haijab sunasade aisu kasu haijade aina isai tawriba lamsida ai khajitani ain tawjari je miyamna nuksi bibi kha sachaba duni akoini isai film tawrisidi district ani hum kaktani haitare tampaki lamdamse sigi henthokpi da singi jaga bugda khara khara yenga ju yamna market si pick panina film ki wari se aina kitang storyline se kitang change to honing haidi ai bagi makha pole di isai sakpa akhoi su ai bana phajana iraktragadi akhoi phajaba isai sakpa ngamde adagi film gi line da su ai ba mayam sing sigi makha pole na khale ado writing se kitang phajaning ha batare phajaning adu kanda imal iman manaba kari gino da jum magi amana mu ina khulalani amu handarani mana IPS file ado IS adu maina adum wari samana style hai tar samana story style adu aina sigi style ta leire aina pamjabana singmi ta mi leiriba mayam singida ukrun gi su yawba lengoi se moi gi su dum yawba moi nu su hena yengingba moi goiba akhoi ga leinaramba relation gi matang da namba yaba film adum film mayam puthokpu yaba mayam lei sumbaji puthoningi haita okay khoi matam solo select re jaduna yari khara thuna pakum bibin bane singjari matang gi se khoi mioi khara khoi mani film industry gi mioi khara hajar ki har mioi sing asi magi profession hujit tori bisana taba atopa kari profession torum tar gadi kari thabuk torum tadi yam chana dong mali hai view okay han besi actress silai bani kari chana dong mali silai bije mase maje kanoga larik troga IS ka power di chana ko dong mali mai bisa makeup artist Jenny Khurai kari chana dong mali boxing taw bu chana dong mali somal isram kari chana dong mali somal isram je masi sana bugum da dum chana dong mali ai gi sumjeng bu da okay Sadananda di kari chana dong mali singer Sadananda da Sadananda mase punga jera madi fajaram dong Ratan Lai ji kari chana dong mali kwai chana dong mali Ratan Lai ji ai hana su loinare adu madi adum film kum da adu nen chana bra khalli okay aru miyam gi koi sumang ko mai diamna maming chalaba oja tolhan han khana ri oja hemanta se kari chana dong mali karimba theater gi koi artist oram da target masi oja gum bo oram di yam chana dong mali okay mathang se koi gi koi singer khar gi mingai jar ka ba tar har singer sing sida kari gumba oja ek Yangoi na gift ama khudol pot ama pige khan tar di kari khudol pot se pir ga chana dong mali ahan basi koi singer surma da khudol pot ama pige kala di kari khudol pon chan dong mali mon pi bise isel surma da pining ga khudol se ai ni sei phajaba ma pi raga di ma hena chana ne khali okay Susmita dari kari pibiningi Susmita da ju ai adum isei woina loi pining hai ta okay oja sorry sanjam dari kari pibini oja sorry sanjam dadi mana punsida magi awana taraba matam da aina mateng pangba pining ba pose mateng khajik jik pang mangam ba do adu woina haining hai ta okay AJ masnam dari kari pibini AJ masnam moi dadi ai isei phajaba pining okay mathang kisi karigum hoji mikhal sulo gi ngari lok sabha mikhal ge adu karigum oja ek Yangoi se independent candidate amo oinaga mirep oiram taragadi akoi gi party gi symbol se kari go idong mali kari go ining symbol man se mayam na ya masi apa ma khan ba ya bajal asum khalla je khoi gi dinga se gi wen khalla ai di budok ba khang bagi karo doi khan okay aroi basi election ge khara mari le na doini poram ka huran bi hai tare natraga lobi hai ta hurala je huran dui mi sina Prime Minister Narendra Modi or Rahul Gandhi moini dagi pot amam huran bi hai tar the quality oi bi ai anything moini dagi apam ba amam huran bi hai tar kari kari huran bi khan bi masi moi digi huran ba ya abje moi digi moi ye brain da lei wakhal apha apha jing do adu oina loi huran ning okay ani mak tagi atai kem pam de moi gi wakhal apha wakhan du khaktang ai huran pam yam nungai je ngasi quick fire gi question map yam honestly pa kom bi matam pun lo he do selak basida aroi boina oja ek Yangoi na kwai pamjaba isagi sei mayang mak tagi sei amatang matem da khudul tambiram mayam pamjaba dagi ai mamang du su sakre adu kanda ai isei anoba hantak nongna ai gi isel hanagi mamang su sakrabani na ai gi isel pretty yum namna ibi ba mek maga ai ga compose punna tawina bane ma se hantak Delhi dagi tholok tangari adu ga fullaga ai kanna namjari film na Mr. Mangan film da masi isei se aina sum pamjaba hai tare okay kidang matem dak chak ke last oina nungsi mai kai yengjaraga awaba pumba kawboy ningdure aina apam nangi wakal kanjaraga manglan sutai bangi ninglure aina
ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯝ ꯐꯖꯕꯁꯦ thank you so much ꯌꯥꯝ ꯏꯁꯩꯁꯨ ꯃꯌꯥꯝ ꯁꯛꯄꯤꯔꯦ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯤꯕꯤꯔꯦ ꯂꯤꯒꯗꯕ ꯍꯥꯏꯒꯗꯕ ꯃꯌꯥꯝꯁꯨ ꯂꯩꯕꯤꯔꯝꯗꯧꯕ ꯃꯥꯜꯂꯤ ꯃꯊꯪꯒꯤ ꯇꯥꯟꯖꯥ ꯑꯃꯗ ꯑꯃꯨꯛꯀ ꯎꯅꯔꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯑꯃꯨꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯈꯤꯕ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯏꯁꯩ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯁꯛꯄꯤꯔꯛꯈꯣ ꯑꯗꯨꯒ ꯐꯖꯕ ꯏꯁꯩ ꯃꯌꯥꯝ ꯑꯃꯁꯨ ꯀꯝꯄꯣꯖ ꯇꯧꯕꯤꯔꯛꯈꯣ ꯍꯥꯏꯕꯒꯤ ꯋꯤꯁ ꯑꯃꯁꯨ ꯄꯤꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯗꯤꯁ ꯏꯁ ꯂꯤꯛꯂꯥ ꯇꯥꯏꯝ ꯂꯤꯛꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯆꯝꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯈꯛꯇꯪ ꯑꯩ ꯑꯣꯖꯥ ꯑꯦ ꯀꯦ ꯌꯥꯡꯒꯣꯏꯗ ꯄꯤꯖꯒꯦ ꯑꯣꯖꯥ ꯑꯦ ꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯝꯄꯦꯛ ꯇꯤꯚꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯥꯔ ꯑꯗꯩ ꯉꯁꯤꯒꯤ ꯄꯨꯜꯂꯤꯕ ꯇꯤꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯨꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯨ ꯌꯥꯡꯒꯣꯏꯅ ꯏꯄꯣꯛꯅꯨꯡꯅ ꯈꯨꯔꯨꯝꯖꯔꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥ ꯑꯦ ꯀꯦ ꯃꯁꯤꯅ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯁꯦꯔꯦ ꯅꯥꯏ ꯁꯣꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯑꯦꯗꯤꯁꯟꯁꯦ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯑꯩꯈꯣꯏꯗ ꯈꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏ ꯃꯦꯜ ꯑꯥꯏ ꯗꯤ impactvnews@gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ www.facebook.com/impactvmanipur ꯖꯣꯏꯟ ꯇꯧꯕꯤꯔꯒ ꯀꯣꯃꯦꯟ ꯑꯃꯗꯤ ꯐꯤꯗꯕꯦꯛ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ well ladies and gentlemen thank you so much for joining us from the other side of the screen until next time this is Raj Nongthombam signing off khurumjai